ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯤ ꯃꯃꯥꯒꯤ ꯗꯁꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯔꯩ ꯑꯌꯨꯛ ꯉꯟꯅ ꯅꯨꯡꯁꯤꯠ ꯆꯥꯔꯨꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯀꯧꯔꯛꯏ꯫ ꯊꯥꯗꯣꯏ! ꯊꯥꯗꯣꯏ! ꯇꯣꯝꯄꯣꯛ! ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ! ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯩꯃ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯑꯌꯨꯛꯁꯤꯗꯕꯣ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯍꯥꯏ ꯊꯥꯗꯣꯏ! ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯅꯦꯍꯦ? ꯊꯥꯗꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯔꯤ ꯏꯃꯥ! ꯁꯅꯥꯔꯩ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯁꯦ ꯁꯪꯒꯣꯝꯁꯨ ꯄꯨꯁꯤꯜꯂꯨ, ꯂꯣꯌꯥꯗꯒꯤ ꯂꯧꯔꯛꯏꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯐꯩ꯫ ꯍꯩꯃ ꯅꯪ ꯇꯥꯆꯧꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯎꯗ꯭ꯔꯤꯕꯁꯤꯅ? ꯏꯃꯥ ꯇꯥꯆꯧꯗꯤ ꯂꯝꯖꯦꯜ ꯆꯦꯟꯕ ꯆꯠꯈꯤꯕꯅꯤ, ꯀꯨꯏꯔꯕꯅꯤ ꯍꯧꯒꯠꯈꯤꯕꯁꯨ꯫ ꯍꯥ ꯅꯪ ꯇꯥꯆꯧꯕꯣ? ꯁꯦ ꯁꯪꯒꯣꯝꯁꯦ ꯂꯣꯟꯕꯤꯔꯨꯔꯣ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯊꯛꯆꯅꯕ꯫ ꯏꯆꯥꯗꯣ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯣꯏ ꯅꯪ ꯇꯥꯆꯧꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯅꯪ ꯇꯥꯆꯧ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯔꯤꯕꯁꯤ ꯈꯪꯉꯦꯗꯅ꯫ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯦ ꯁꯅꯥꯔꯩ ꯃꯆꯥ ꯎꯕꯗ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ꯫ ꯍꯣꯏꯃ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯆꯪꯉꯨ ꯅꯪ ꯇꯥꯆꯧꯒꯤ ꯁꯪꯒꯣꯝꯁꯦ ꯂꯣꯟꯕꯤꯔꯨꯔꯣ, ꯏꯆꯥ ꯋꯥꯔꯝꯃꯅꯤ, ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ꯫ ꯇꯣꯝꯄꯣꯛ ꯁꯨꯃꯥꯡꯗꯨꯗ ꯃꯁꯥ ꯃꯎ ꯑꯗꯨ ꯊꯦꯛ ꯈꯣꯠꯇꯅ ꯁꯥꯟꯅꯔꯤ꯫ ꯏꯃꯥ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛꯇꯤ ꯂꯣꯏꯔꯕꯣ? ꯂꯣꯏꯗ꯭ꯔꯤꯌꯦ, ꯃꯆꯤꯠ ꯈꯤꯇꯪ ꯋꯥꯠꯂꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯨꯔꯁꯦ, ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛꯁꯨ ꯂꯩꯇꯦ꯫ ꯌꯥꯔꯦ ꯏꯃꯥ ꯃꯤ ꯅꯦꯛꯀꯦ, ꯏꯆꯥ ꯋꯥꯅꯤ꯫ ꯅꯪꯅꯦ ꯃꯅꯤꯡꯒꯤꯅꯅꯦ ꯊꯣꯏꯕꯤꯁꯨꯅꯦ ꯁꯨꯒꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯈꯥ ꯂꯩꯅꯕ ꯂꯩꯇꯦ ꯍꯥꯏꯗꯅ꯫ ꯌꯥꯔꯦꯗ ꯃꯆꯤꯠ ꯈꯤꯇꯪ ꯑꯗꯨꯗ ꯁꯦꯜ ꯇꯤꯡꯅꯅꯕꯅꯤ꯫ ꯍꯣꯏ ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ꯫ ꯁꯅꯥꯔꯩ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯇꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯕ ꯑꯁꯤꯇꯅꯤ ꯃꯥꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯗ ꯏꯟꯁꯤꯜꯂꯤ, ꯉꯝꯗꯕ ꯊꯣꯛꯂꯕꯁꯨ ꯃꯤ ネꯛꯇꯨꯅ ꯁꯦꯜ ꯄꯤꯗꯨꯅ ꯍꯦꯛꯇ ꯁꯨꯍꯜꯂꯤ꯫ ꯇꯣꯝꯄꯣꯛ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯀꯔꯤꯃꯇ ꯌꯥꯎꯕꯤꯕ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯃꯕꯨꯡꯒꯤ ꯁꯪꯒꯣꯝꯗꯨ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯃꯗ ꯈꯥꯡꯉꯩ ꯌꯧꯕ ꯃꯈꯩ ꯄꯨꯊꯣꯔꯛꯏ꯫ ꯇꯥꯆꯧ ꯁꯦ꯫ ꯏꯁ ꯁꯤꯗꯤ ꯌꯥꯝꯃꯤꯍꯦ, ꯅꯪꯒꯤꯗꯤ ꯂꯩꯍꯧꯔꯤꯕꯣ? ꯊꯥꯗꯣꯏ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯍꯩꯃ ꯌꯥꯔꯦ ꯅꯪ ꯂꯣꯏꯅ ꯊꯛꯎ, ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯗꯤꯅꯦ ꯆꯥꯛ ꯆꯖꯤꯛ ꯈꯔ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯃꯔꯥꯏꯅ ꯆꯥꯖꯖꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯆꯥꯅꯤ, ꯃꯆꯜꯒꯤꯒ ꯈꯥꯛꯇꯅ ꯁꯪꯒꯣꯝꯗꯨ ꯂꯣꯏꯅ ꯊꯛꯆꯤꯜꯂꯤ꯫ ꯊꯥꯗꯣꯏ ꯀꯩꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥ ꯏꯟꯖꯥꯡꯁꯦ ꯀꯩ ꯑꯣꯏꯅ ꯊꯣꯡꯉꯨꯒꯦ? ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯤ? ꯏꯆꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯅꯆꯟꯗ ꯊꯣꯡꯍꯟꯒꯦ꯫ ꯏꯃꯥ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯣꯗ, ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯁꯤ꯫ ꯍꯣꯏ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯉꯥꯐꯛ ꯑꯌꯥꯏꯕꯁꯨ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯊꯥꯛꯆꯤꯜꯂꯒ ꯍꯦꯛꯇ ꯊꯣꯡꯉꯨ꯫ ꯑꯗꯨꯒꯅꯦ ꯄꯨꯟꯗꯅꯦ ꯇꯨꯡꯍꯟꯕꯤ 2-3ꯁꯨ ꯌꯣꯛꯍꯧꯕꯅꯤ, ꯃꯗꯨ ꯑꯃꯅ ꯍꯦꯛ ꯇꯥꯎꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯍꯣꯏ ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯍꯤꯡꯈꯣꯜꯗ ꯆꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯊꯥꯗꯣꯏꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯟꯕ ꯈꯨꯗꯤꯡ ꯉꯝꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯣꯝꯄꯣꯛ ꯃꯁꯥ ꯃꯎꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯅꯗ ꯆꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯩ ꯇꯔꯥꯅ ꯆꯥꯔꯕꯁꯨ ꯂꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯆꯥꯎꯔꯤꯕ ꯄꯥꯝꯕꯣꯝ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨ ꯀꯨꯏꯍꯧꯗꯦ ꯃꯥꯅ ꯇꯧꯕꯗ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯇꯣꯝꯄꯣꯛ ꯌꯣꯠ ꯑꯗꯨ ꯇꯧꯅ ꯃꯈꯥ ꯊꯪꯕꯒꯤ ꯀꯣꯝ ꯑꯗꯣ ꯈꯔ ꯁꯦꯡꯇꯣꯛꯑꯒ ꯉꯥ ꯃꯆꯥ ꯈꯔ ꯊꯥꯗꯔꯁꯦ ꯏꯃꯥ, ꯑꯔꯦꯝꯕꯗ ꯁꯨꯝ ꯂꯩꯕꯗꯣ ꯄꯥꯝꯃꯨꯏꯌꯦꯕ꯫ ꯍꯣꯏ ꯏꯆꯥꯅ ꯃꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯇꯧ꯫ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯅ ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗೋ ꯏꯃꯥꯒꯤꯁꯨꯅꯤ꯫ ꯃꯁꯤꯅꯤ ꯁꯅꯥꯔꯩ ꯃꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯐꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ, ꯐꯠꯇꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯇꯦ꯫ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡ ꯐꯩ ꯍꯥꯏꯕꯁꯤꯇꯅꯤ, ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕꯇꯅꯤ꯫ ꯁꯅꯥꯔꯩ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯛꯑꯣ ꯑꯣꯛꯑꯦ ꯌꯥꯔꯦ, ꯀꯥꯔꯁꯤ, ꯏꯆꯥ ꯋꯥꯅꯅꯕꯅꯤ, ꯅꯨꯡꯁꯥꯁꯨ ꯐꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯈꯤꯇꯪ ꯉꯥꯏꯔꯦ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯝꯃꯁꯤ꯫ ꯌꯥꯔꯦ
ꯀꯨꯏꯃꯟꯈ꯭ꯔꯦ ꯀꯨꯏꯅ ꯁꯨꯔꯒ ꯋꯥꯅꯅꯕꯅꯤ ꯏꯆꯥ ꯋꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯅꯅꯕ ꯇꯧꯔꯁꯤ ꯅꯆꯜꯁꯨꯅꯦ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯁꯅꯥꯔꯩ ꯊꯕꯛ ꯐꯥꯎꯕ ꯁꯨꯕ ꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯥ ꯋꯥꯈꯤꯅꯤ ꯍꯥꯏꯅ ꯈꯤꯇꯪꯗ ꯉꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯅ ꯃꯆꯥꯗꯨꯕꯨ ꯄꯨꯗꯨꯅ ꯅꯝꯗꯨꯅ ꯀꯥꯔꯛꯏ ꯁꯅꯥꯔꯩ ꯌꯨꯝꯌꯥꯏ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯪꯕꯣ ꯂꯣꯏꯁꯜꯂꯣ ꯅꯪ ꯇꯥꯆꯧ ꯋꯥꯕ ꯇꯥꯔꯦ ꯀꯌꯥꯗꯤ ꯌꯥꯝꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯅꯪ ꯇꯥꯆꯧꯁꯦ ꯋꯥꯔꯝꯕ ꯇꯥꯔꯦ ꯊꯥꯗꯣꯏ ꯃꯥꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯁꯥꯡꯗꯕꯅ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯀꯥꯔꯛꯄꯅ ꯍꯥꯟꯕꯅꯤ ꯊꯥꯗꯣꯏ ꯐꯤꯡꯅ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯝꯗꯕ ꯑꯗꯨꯗ ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯅ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯗꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯞꯈ꯭ꯔꯦ ꯌꯦꯡꯉꯨ ꯅꯪ ꯇꯥꯆꯧꯅ ꯏꯪꯈꯣꯜ ꯂꯝꯄꯥꯛ ꯑꯃ ꯇꯧꯗꯨꯅ ꯂꯣꯏꯔꯒ ꯍꯜꯂꯛꯑꯒ ꯃꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯊꯣꯡꯕ ꯂꯣꯏꯗꯦ ꯃꯁꯤꯅꯗꯤ ꯀꯔꯝꯅ ꯌꯥꯒꯗꯣꯏꯅꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯣꯟꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯆꯦꯡ ꯑꯊꯩꯕ ꯂꯩꯔꯝꯗꯕ ꯑꯃꯨꯛ ꯈꯩꯔꯨꯔꯤ ꯑꯗꯨꯅꯅꯤ ꯍꯣꯏ ꯂꯣꯏꯁꯜꯂꯨ ꯊꯨꯅ ꯅꯪ ꯇꯥꯆꯧ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗꯅꯦ ꯅꯪ ꯑꯩꯅꯒ ꯉꯝꯕ ꯅꯠꯇꯦ ꯅꯪ ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯤ ꯊꯥꯗꯣꯏ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯌꯥꯝꯈꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣ ꯆꯣ ꯏꯔꯨ ꯃꯥꯏꯊꯖꯅꯅꯕ ꯇꯧꯔꯨꯔꯣ ꯅꯆꯟꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯤ ꯊꯕꯛ ꯇꯧꯕꯗ ꯇꯞꯈ꯭ꯔꯕ ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯌꯥꯅꯤꯗ ꯏꯃꯥ ꯇꯞꯅ ꯇꯧ ꯆꯥꯛꯁꯨ ꯊꯣꯏꯅ ꯂꯥꯝꯕ ꯑꯣꯏꯗꯦ ꯍꯣꯏ ꯆꯣ ꯏꯔꯨꯖꯔꯨꯔꯣ ꯍꯜꯂꯛꯄꯗ ꯂꯣꯏꯖꯔꯝꯃꯁꯅꯤ ꯇꯣꯝꯄꯣꯛ ꯕꯥꯔꯇꯤꯟ ꯑꯃ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯗꯥꯏ ꯏꯟꯖꯥꯡꯗꯣ ꯏꯃꯥ ꯍꯥꯄꯛꯑꯒꯦ ꯅꯪ ꯇꯥꯆꯧꯁꯦ ꯆꯥꯛ ꯂꯥꯝꯃꯝꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯁꯅꯥꯔꯩ ꯏꯟꯖꯥꯡꯗꯣ ꯍꯣꯕꯦ ꯍꯥꯞꯅꯕ ꯍꯣꯠꯅꯔꯛꯏ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯊꯥꯗꯣꯏ ꯁꯥꯎꯔꯛꯅ ꯅꯪꯅꯤꯕ ꯏꯃꯥ ꯏꯪꯈꯣꯜ ꯆꯠꯂꯨꯔꯤꯕꯅꯤ ꯀꯥꯏꯅ ꯀꯌా ꯊꯨꯅ ꯍꯜꯂꯛꯏꯅꯣ ꯆꯥꯛ ꯐꯥꯎꯕ ꯂꯣꯏꯕ ꯅꯠꯇꯦ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯔꯛꯄꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯀꯨꯏꯒꯦꯔ ꯇꯞꯀꯦꯔ ꯊꯕꯛ ꯑꯗꯨꯕꯨ ꯂꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯄꯥ ꯁꯥꯒꯅꯨ ꯑꯉꯥꯡꯅ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ ꯀꯥꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯇꯧꯏ ꯉꯥ ꯑꯇꯥꯎꯕꯗꯨ ꯊꯥꯗꯣꯏꯅ ꯍꯥꯞꯀꯦ ꯇꯧꯔꯛꯄꯒ ꯁꯅꯥꯔꯩꯅ ꯇꯥꯞ ꯂꯧꯈꯤꯗꯨꯅ ꯀꯗꯥꯏ ꯏꯃꯥ ꯍꯥꯞꯀꯦ ꯏꯁꯤꯡ ꯀꯜꯂꯛꯎ ꯅꯪꯅ ꯁꯅꯥꯔꯩ ꯃꯌꯥꯡꯂꯦꯟ ꯑꯆꯧꯕ ꯑꯃ ꯃꯆꯥꯅꯨꯄꯥꯒꯤꯗ ꯍꯥꯞꯂꯛꯏ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗ ꯍꯥꯞꯂꯛꯏ ꯊꯥꯗꯣꯏ ꯃꯃꯥꯗ ꯁꯥꯎꯔꯞꯅ ꯅꯣꯡꯃꯗ ꯑꯩꯁꯨ ꯉꯥꯁꯦ ꯃꯌꯥꯡꯂꯦꯟꯁꯦ ꯆꯥꯒꯦ ꯇꯥꯆꯧꯗ ꯑꯗꯨꯝ ꯍꯥꯞꯅꯤꯕ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕ ꯃꯌꯥꯡꯂꯦꯟꯁꯦ ꯄꯤꯖꯒꯗꯕꯅꯤ ꯈꯪꯉꯕ ꯅꯪꯅꯅꯦ ꯁꯦ ꯃꯃꯩꯁꯦ ꯆꯥꯒꯗꯕ ꯑꯣ ꯇꯥꯆꯧꯅ ꯃꯌꯥꯡꯂꯦꯟꯁꯦ ꯑꯗꯨꯝ ꯄꯤꯖꯗꯧꯕ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯈꯔ ꯂꯩꯔꯒ ꯅꯋꯥ ꯅꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅꯅꯦ ꯅꯃꯥ ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯒꯗꯧꯔꯤꯕ ꯑꯗꯨꯅꯅꯦ ꯃꯥꯗꯤ ꯂꯨꯅ ꯇꯧꯗꯕ ꯌꯥꯗꯦ ꯈꯪꯉꯕ ꯀꯩꯗꯧꯅꯨꯡꯗ ꯄꯤꯕꯥꯒ ꯅꯤꯡꯉꯣꯜꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯌꯥꯔꯦ ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯍꯌꯦꯡꯋꯥꯏ ꯅꯃꯧꯗ ꯂꯥꯛꯑꯒ ꯃꯔꯥꯏꯅ ꯐꯗꯤ ꯐꯔꯥ ꯁꯥꯅ ꯑꯣꯛꯈꯥꯏꯖꯔꯁꯅꯤ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥ ꯑꯩꯅꯅꯦ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯅꯤꯗꯨ ꯉꯥꯡꯅꯕ ꯂꯦꯞꯇꯦ ꯇꯣꯝꯄꯣꯛ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ ꯁꯅꯥꯔꯩ ꯃꯆꯥꯗ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯏꯃꯥꯅꯦ ꯆꯥꯛ ꯊꯥꯡꯇꯣꯔꯛꯑꯒꯦ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯆꯥꯛꯇꯨ ꯊꯥꯡꯇꯣꯛꯇꯨꯅ ꯄꯤꯖꯩ ꯊꯥꯗꯣꯏ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯁꯅꯥꯔꯩ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯊꯥꯗꯣꯏꯗ ꯌꯦꯡꯉꯣꯏ ꯆꯥꯛ ꯇꯣꯛꯑꯒ ꯀꯣꯟꯁꯦ ꯉꯥꯛꯇ ꯐꯝꯃꯨ ꯅꯅꯦ ꯊꯔꯣ ꯐꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯂꯣꯏꯔꯝꯗ꯭ꯔꯕꯗꯤꯅꯦ ꯃꯤꯋꯥ ꯇꯥꯟꯅꯕ ꯇꯥꯔꯦ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯃꯕꯨꯡ ꯂꯩꯕ ꯑꯗꯨꯗ ꯁꯅꯥꯔꯩ ꯈꯪꯉꯤ ꯊꯥꯗꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔ ꯑꯈꯥꯡ ꯀꯟꯒꯗꯕ ꯈꯪꯉꯕ ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯏꯃꯨꯡ ꯑꯗꯨ ꯅꯪꯅ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅꯦ ꯅꯆꯥ ꯀꯔꯝꯅ ꯊꯥꯛꯀꯗꯧꯔꯤ ꯊꯥꯗꯣꯏꯗꯣ ꯃꯈꯣꯏ ꯃꯔꯤꯜ ꯊꯦꯠꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯦꯛꯅꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯅꯤ ꯑꯈꯥꯡ ꯀꯟꯗꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯃꯍꯩ ꯑꯃ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯀꯥꯟꯗ
ꯅꯌꯨꯝ ꯄꯥꯟꯒꯗꯕ ꯈꯪꯉꯕ? ꯊꯥꯗꯣꯏ ꯁꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯗꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯨꯅ ꯊꯣꯛꯈꯤ ꯇꯣꯝꯄꯣꯛꯅ ꯃꯆꯟꯗ꯫ ꯍꯥꯏ, ꯀꯩꯅꯣꯅꯦ ꯁꯤꯕꯣ? ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯉꯥꯡꯉꯤꯁꯦ꯫ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ꯫ ꯍꯣ ꯉꯥꯡꯉꯣ, ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯉꯥꯡꯕꯒꯤ ꯃꯇꯝ ꯂꯩꯇꯕ꯭ꯔꯥꯕ? ꯅꯣꯡꯃꯇ ꯆꯥꯛꯁꯦ ꯇꯨꯃꯤꯟꯅ ꯏꯪꯅ ꯆꯥꯕ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯒꯦ? ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤ ꯉꯥꯡꯍꯧꯔꯣ ꯐꯔꯦꯗꯅꯁꯦ꯫ ꯁꯅꯥꯔꯩ ꯃꯥꯅ ꯑꯣꯏꯅ꯫ ꯍꯩꯃ ꯍꯩꯃ, ꯃꯆꯤꯟꯁꯦ ꯀꯌꯥꯇ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯑꯩꯅ 3 ꯉꯥꯡꯕꯗ 10ꯅꯦꯕ ꯈꯨꯝꯃꯛꯏꯕꯁꯦ꯫ ꯍꯩ, ꯅꯋꯥꯗꯣ ꯅꯥꯏꯔꯒ ꯆꯟꯅꯔꯣꯏꯅꯦ ꯅꯪꯕꯣ, ꯅꯆꯤꯟꯗꯣ ꯀꯟꯃꯜꯂꯤꯅꯦ꯫ ꯊꯥꯗꯣꯏ ꯁꯥꯎꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯇꯣꯛꯇ ꯉꯥꯏꯔꯣ? ꯅꯪꯗꯤ? ꯑꯩꯁꯨ ꯈꯔ ꯆꯥꯔꯛꯑꯦ, ꯏꯃꯥꯒꯤ ꯃꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯗꯗꯅ ꯂꯥꯛꯏꯅꯦ꯫ ꯑꯦ, ꯀꯔꯤꯒꯤ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯅꯤ ꯃꯥꯅ ꯂꯥꯏꯅꯤꯡꯉꯣꯏꯗꯨꯅ ꯂꯩꯔꯤꯕ, ꯀꯩꯅꯣꯝꯃ ꯈꯤꯇꯪ ꯇꯧꯕꯒꯤꯁꯨ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯋꯥ ꯅꯥꯏꯔꯒ ꯆꯟꯅꯔꯣꯏꯁꯤꯅꯕꯨ꯫ ꯅꯪꯕꯨ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯃꯨꯔꯕ꯭ꯔꯥꯅꯦ? ꯈꯨꯝꯗꯦꯗ ꯀꯥꯏꯗꯩꯅꯣ, ꯇꯥꯆꯧꯁꯨ ꯂꯩꯕꯗꯨꯗ ꯀꯩꯝ ꯍꯥꯏꯖꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯣꯏ ꯏꯃꯥꯁꯦ ꯇꯥꯆꯧꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ, ꯂꯨꯅ ꯌꯥꯝꯅ ꯇꯧꯋꯦꯕ꯫ ꯇꯧꯕꯅꯦ, ꯀꯩꯅꯣꯝꯃ ꯈꯛꯇꯪ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪ ꯇꯥꯆꯧꯒꯤꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯏ꯫ ꯇꯧꯕꯕꯨꯗꯤ ꯏꯃꯥꯁꯤꯡꯁꯦ ꯃꯆꯥꯅꯨꯄꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯁꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯈꯪꯗꯦ, ꯑꯗꯣ ꯏꯕꯦꯝꯃ, ꯃꯌꯥꯝꯅ ꯇꯧꯅꯕꯒ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯕꯒꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯍꯦꯟꯖꯜꯂꯤ ꯅꯨꯡꯁꯤꯕꯗ꯫ ꯍꯌꯦꯡ ꯃꯃꯧꯗꯨꯅꯗꯤ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯉꯣꯏꯅꯤ, ꯂꯥꯛꯑꯒ ꯃꯔꯥꯏꯅ ꯑꯣꯠꯆꯅꯤ꯫ ꯍꯦ, ꯇꯧꯍꯩꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯆꯤꯟꯗꯨꯡ ꯏꯜꯂꯗꯤ ꯀꯝꯗꯧꯅꯤ? ꯃꯁꯛꯇꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯇꯟꯖꯥꯗꯨꯗ ꯂꯣꯌꯥ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯀꯣꯟꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯂꯣꯌꯥꯕꯨ ꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯖꯩ꯫ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ꯫ ꯏꯕꯦꯝꯃ, ꯀꯔꯤ ꯈꯨꯌꯦꯡ ꯂꯥꯌꯦꯡꯅꯣ? ꯃꯤ ꯃꯆꯥꯁꯦ ꯇꯨꯝꯁꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ꯫ ꯑꯁꯦꯡꯕ ꯂꯦꯝꯕꯤ, ꯇꯥ ꯂꯣꯌꯥꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏꯀꯣ? ꯃꯣꯛꯑꯦ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯩꯈꯣꯏꯗꯒꯤ ꯀꯥ ꯍꯦꯜꯂꯤ꯫ ꯇꯨ ꯎꯔꯕ꯭ꯔꯥ? ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯀꯣꯟꯅꯤ ꯐꯦꯡꯉꯤꯁꯦ꯫ ꯃꯆꯟ ꯑꯃ ꯂꯩ ꯍꯥꯏꯕꯀꯥꯁꯦ ꯀꯔꯤꯃꯠꯇ ꯈꯟꯕꯤꯕ ꯅꯠꯇꯦ, ꯃꯥꯅ ꯂꯣꯏꯅ ꯅꯤꯁꯤꯠ ꯅꯥꯟꯅ ꯇꯧꯔꯤꯕ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯑꯩꯅ ꯏꯁꯤꯁ ꯑꯁꯤꯗ ꯀꯩꯗꯧꯔꯕ? ꯅꯪꯁꯨ ꯍꯪꯒ꯭ꯔꯄꯣꯠꯅꯤ, ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯩ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯂꯣꯌꯥ, ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯐꯕ, ꯆꯝꯕ, ꯃꯔꯝ ꯃꯣꯛꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯃꯥꯕꯨ ꯄꯟꯗꯨꯅ ꯍꯥꯏꯅꯩ꯫ ꯌꯨꯝ ꯑꯁꯤꯗ ꯃꯆꯜ ꯑꯃꯗꯤ ꯃꯃꯥ, ꯅꯨꯄꯤ 2 ꯂꯩꯔꯤ ꯍꯥꯏꯕꯒ ꯀꯔꯤꯃꯠꯇ ꯈꯟꯕ ꯅꯠꯇꯦ꯫ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯄꯨꯝꯕ ꯃꯆꯟ ꯉꯥꯏꯗꯅ ꯇꯧꯊꯣꯛꯏ꯫ ꯃꯃꯥꯅ ꯋꯥꯅ ꯉꯟꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯃꯆꯥ 2ꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯩ꯫ ꯂꯣꯌꯥ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯆꯟꯗꯨ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯏꯍꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯕ ꯃꯌꯥꯕꯗꯨꯕꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯋꯥꯔꯅꯤꯗꯣ꯫ ꯌꯥꯅꯤꯗ ꯇꯥꯆꯧ, ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃꯒꯤꯅꯤ ꯍꯥꯏ, ꯑꯗꯨꯒꯤ ꯉꯁꯤ ꯂꯣꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯂꯣꯏꯁꯜꯂꯣ, ꯃꯤꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯤꯒꯤ ꯃꯕꯨꯛꯅ ꯍꯟꯒꯅꯨ꯫ ꯍꯦꯡꯋꯥꯏ, ꯇꯥꯆꯧ ꯉꯥꯏꯍꯥꯛꯇ ꯇꯤꯡꯊꯣꯛꯀꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯕꯨ ꯍꯧꯗꯣꯔꯛꯎꯀꯣ꯫ ꯀꯨꯔꯥꯇꯣꯝꯆꯧ ꯍꯣꯏꯒꯤ ꯀꯣꯝ ꯁꯦꯡꯒꯗꯕꯁꯨ ꯂꯩ ꯍꯥꯏ, ꯃꯗꯨ ꯌꯥꯎꯔꯨꯒꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯂꯣꯌꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯗ, ꯏꯃꯥ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯅꯪꯗꯤ ꯁꯦꯜꯗꯨꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯕ? ꯀꯩꯁꯨꯕꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦꯗ, ꯑꯗꯨꯗ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯄꯥꯏꯗꯕꯁꯤꯗ꯫ ꯍꯣꯏ, ꯏꯃꯥꯒꯤꯗꯤꯅꯦ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ, ꯅꯆꯟꯅꯨꯄꯤꯒꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯌꯥꯔꯦꯗ ꯏꯃꯥꯗꯨꯗꯤ, ꯍꯣꯔꯦꯟ ꯊꯥꯗꯣꯏ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯥꯛꯑꯗꯤ꯫ ꯌꯥꯅꯤ, ꯏꯃꯥ ꯍꯣꯔꯦꯟꯅꯦ ꯍꯤꯡꯒꯣꯜꯒꯤ ꯏꯟꯖꯥꯡ ꯍꯦꯛꯂꯒ ꯑꯃꯨꯛ ꯄꯤꯁꯤꯟꯒꯦ꯫ ꯅꯨꯄꯥꯅ ꯁꯦල් ꯑꯃꯠꯇ ꯄꯥꯏꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯩ ꯍꯣꯕꯤ ꯆꯪꯈꯤꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯁꯦꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯁꯦ, ꯃꯥꯒꯤꯁꯨ ꯌꯥꯝ ꯂꯩꯍꯧꯗꯦ, ꯂꯨꯄꯥ 10ꯁꯤ ꯈꯛꯇꯅꯤ꯫ ꯌꯥꯔꯦꯗ ꯏꯃꯥ, ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ, ꯂꯤꯂꯥ ꯁꯥꯟꯅꯕ ꯃꯤꯁꯤꯡꯁꯦ ꯋꯥꯔꯝꯒꯅꯤ, ꯃꯥꯟꯅꯅꯕ ꯁꯥꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯋꯥꯈ꯭ꯔꯕ꯫ ꯇꯣꯝꯄꯣꯛ 10 ꯆꯞꯄꯤꯗꯨ ꯊꯥꯡꯒꯠꯇꯨꯅ, ꯃꯁꯤ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯗꯤ ꯀꯣꯟꯅꯔꯅꯤ꯫ ꯇꯣꯝꯄꯣꯛ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯥꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯑꯉꯛꯄꯅꯤ, ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯨꯅ ꯆꯥꯅ ꯇꯧꯋꯦ ꯃꯇꯤꯛ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯏ꯫ ꯄꯨꯟꯁꯤ ꯑꯗꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ
ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯃꯨꯕ ꯈꯪꯗꯅ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯄ ꯅꯠꯇꯦ꯫ ꯇꯣꯝꯄꯣꯛ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅ ꯂꯥꯛꯇꯤ ꯂꯥꯛꯏꯍꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯀꯣꯟꯗꯨꯝꯅ ꯅꯣꯛꯇꯨꯅ ꯁꯅꯥ ꯏꯕꯨꯡꯉꯣ ꯌꯧꯁꯤꯟꯕꯤꯔꯛꯑꯦꯗꯅ, ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣ ꯂꯥꯛꯇꯕꯁꯤꯗ ꯃꯔꯨꯁꯦ ꯏꯆꯠ ꯆꯠꯇꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯇꯣꯝꯄꯣꯛ ꯅꯣꯛꯇꯨꯅ ꯆꯠꯂꯅꯤ ꯆꯠꯂꯅꯤ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯛꯆꯔꯦ, ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯤ, ꯅꯈꯣꯏ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯨꯍꯟꯗꯅꯅꯦ ꯅꯌꯨꯝꯗ ꯍꯜꯍꯟꯈꯤꯒꯦ ꯌꯦꯡꯉꯨ꯫ ꯇꯣꯝꯄꯣꯛ ꯃꯌꯥꯝꯅ ꯐꯝꯂꯤꯕꯗꯨꯗ ꯐꯝꯂꯛꯏ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯌꯥꯎꯅꯔꯛꯄ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯅꯤ ꯇꯣꯝꯄꯣꯛꯅ ꯁꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯂꯤꯂꯥ, ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯁꯨꯗꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯀꯌꯥ ꯑꯃꯒ ꯈꯣꯝꯖꯤꯟꯅꯗꯨꯅ ꯃꯆꯤ ꯃꯌꯥ ꯈꯨꯗꯤꯡꯃꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ, ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ, ꯃꯁꯤ ꯄꯨꯝꯕꯁꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯍꯜꯂꯛꯄꯗ ꯁꯦꯜ ꯂꯩꯔꯝꯗꯕꯗꯨꯗ ꯁꯥꯎꯅ ꯏꯃꯥ ꯏꯃꯥ, ꯀꯔꯤꯅꯣ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯀꯧꯔꯤꯗꯨꯅ? ꯁꯤꯗꯒꯤ ꯁꯦꯜꯗꯣ ꯏꯃꯥꯅ ꯂꯧꯕ꯭ꯔꯥ? ꯁꯅꯥꯔꯩ ꯊꯧꯋꯥ ꯁꯥꯗ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯂꯧꯏ ꯀꯩꯅꯣ? ꯏꯃꯥꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯂꯧꯔꯤꯕ? ꯑꯣ, ꯅꯪ ꯇꯥꯆꯧꯗꯣ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯗ ꯄꯤꯈꯤꯕꯅꯤ, ꯏꯃꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯄꯤꯈ꯭ꯔꯦꯍꯦ, ꯅꯪꯅ ꯄꯤꯕꯁꯦ ꯄꯤꯈ꯭ꯔꯦ, ꯅꯪꯅ ꯄꯤꯃꯟꯗꯅꯅꯦ ꯑꯩ ꯁꯦꯜꯒ ꯑꯝꯇ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ, ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯈꯠꯂꯤꯕꯁꯦ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯈꯪꯕ꯭ꯔꯣ? ꯍꯩꯃꯥ, ꯅꯪ ꯇꯥꯆꯧꯅꯕꯨ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯏꯃꯥ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ, ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯦꯟꯃꯟꯕ ꯍꯥꯏꯕꯗꯤ? ꯍꯥ? ꯅꯪ ꯇꯥꯆꯧꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯤꯇꯪ ꯂꯧꯕꯒꯤꯔꯣ? ꯍꯥꯏ, ꯅꯪꯒꯤ ꯑꯗꯨꯕꯨ ꯍꯦꯟꯃꯤ, ꯅꯌꯥꯝꯕꯁꯤꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯗ ꯑꯣꯄꯥꯔ ꯑꯃ ꯄꯤꯒꯗꯧꯔꯤꯕꯁꯦ꯫ ꯄꯥꯝꯖꯗꯤꯌꯦ, ꯀꯩꯝꯇ ꯄꯤꯕꯤꯒꯅꯨ꯫ ꯈꯤꯇꯪ ꯇꯧꯕꯒ ꯏꯃꯥ, ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯔꯛꯑꯗꯤ ꯐꯩ, ꯐꯠꯂꯛꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯍꯌꯦꯡ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯀꯪꯖꯔꯣꯏ꯫ ꯍꯥꯏ ꯑꯣꯜꯂꯛꯈꯤ, ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯆꯠꯂꯣ, ꯅꯪꯗꯅꯦ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ, ꯏꯃꯥ ꯏꯆꯥꯗ ꯋꯥꯏ ꯁꯪꯅ ꯂꯩꯍꯧꯒꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 10 ꯈꯛ ꯂꯧꯔꯨꯕꯁꯤꯗ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ, ꯃꯃꯥꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯌꯥꯖꯅꯤꯡꯗꯦ꯫ ꯁꯅꯥꯔꯩ ꯉꯁꯤꯇꯁꯨ ꯅꯠꯇꯦ, ꯊꯥꯗꯣꯏꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗ ꯌꯥꯏ꯫ ꯇꯣꯝꯄꯣꯛ ꯑꯔꯩꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯠꯈ꯭ꯔꯦ, ꯍꯥꯟꯅꯒꯤ ꯈꯔ ꯑꯃꯁꯨ ꯌꯥꯎꯖꯕꯅꯤ꯫ ꯀꯣꯟꯗꯨꯝ ꯅꯣꯛꯇꯨꯅ ꯀꯝꯗꯧꯕ ꯅꯨꯄꯥ, ꯅꯪꯕꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯄꯨꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯇꯣꯝꯄꯣꯛ ꯁꯥꯎꯅꯤꯡꯅ ꯀꯣꯟꯗꯨꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ, ꯏꯅ ꯏ ꯀꯥꯕꯒ ꯉꯁꯤ ꯑꯔꯦꯝꯕꯗꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏꯅ ꯀꯔꯦꯝꯅꯅ ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗ ꯀꯣꯛꯊꯣꯡ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣ, ꯄꯨꯒꯦꯗ ꯍꯥꯏꯌꯨꯅꯦ꯫ ꯇꯣꯝꯄꯣꯛ ꯑꯁꯥ ꯑꯃ ꯎꯕꯒꯨꯝꯅ ꯗꯥꯗꯥ, ꯑꯁꯦꯡꯀꯤꯔꯣ? ꯈꯔ ꯄꯨꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯅꯦ, ꯀꯌా ꯄꯨꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯗ ꯍꯥꯏꯌꯨ꯫ ꯗꯥꯗꯥ, 100 ꯈꯛꯇ ꯄꯨꯒꯦ꯫ ꯂꯨꯈꯣꯏ ꯖ꯭ꯋꯥꯔꯗ ꯈꯣꯛꯄ 10 ꯆꯞꯄꯤ ꯃꯌꯥꯝꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯄꯤꯔꯦ꯫ ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ ꯀꯝꯗꯧꯏ, ꯍꯟꯗꯛꯇꯤ ꯇꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯦꯁꯦ ꯀꯣꯟꯗꯨꯝ, ꯎꯔꯦꯗꯅ, ꯍꯣꯔꯦꯟ ꯐꯥꯎꯕ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ, ꯀꯅꯥꯝꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯌꯥꯏꯅꯦ, ꯁꯥꯟꯅꯁꯤꯅꯦ, ꯅꯪꯗ ꯆꯠꯈꯤꯅꯨ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯌꯥꯎꯕ ꯄꯨꯊꯣꯛꯅꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯊꯣꯔꯛꯄꯅꯤ ꯇꯣꯝꯄꯣꯛꯁꯨ꯫ ꯅꯨꯃꯤꯠ ꯐꯅ ꯊꯦꯡꯂꯦ꯫ ꯇꯣꯝꯄꯣꯛ ꯃꯤꯉꯣꯟꯗꯒꯤ ꯑꯄꯨꯕ ꯁꯦꯜ ꯐꯥꯎꯕ ꯐꯅ ꯌꯥꯝꯅ ꯃꯥꯡꯂꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯆꯪꯉꯁꯦ꯫ ꯍꯣꯏꯅꯦ, ꯅꯪ ꯇꯥꯆꯧ ꯍꯜꯂꯛꯇꯕꯁꯤꯗ ꯏꯃꯥꯁꯦ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯅꯪꯕꯨ꯫ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯇꯥꯆꯧꯕ? ꯍꯥꯏꯔꯝꯗꯦꯅꯦꯍꯦ, ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗꯦ ꯍꯥꯏꯅ ꯂꯨꯄꯥ 10ꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯔꯥꯏ ꯍꯟꯖꯔꯛꯑꯁꯤꯅꯤꯗ, ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯣꯏꯅ ꯂꯩꯔꯨ, ꯃꯄꯥꯟꯁꯤꯗ ꯅꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯪꯉꯨ, ꯏꯃꯥ ꯆꯪꯉꯛꯑꯒꯦ, ꯉꯥꯏꯍꯥꯛꯇꯒ ꯌꯦꯡꯍꯧꯈꯤꯒꯦ꯫ ꯊꯥꯗꯣꯏ ꯐꯅ ꯀꯟꯅ ꯍꯥꯏ, ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯃꯩ ꯑꯗꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯂꯨꯕ ꯉꯝꯗꯦ꯫ ꯃꯄꯥꯜ ꯑꯗꯨꯗ ꯃꯊꯟꯇ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯎꯏꯗꯨꯅ ꯂꯩ꯫ ꯇꯣꯝꯄꯣꯛ ꯍꯜꯂꯛꯇꯨꯅ ꯏꯃꯥ, ꯁꯅꯥꯔꯩ ꯑꯐꯤꯡ ꯑꯐꯥꯏꯅꯅ ꯑꯆꯧꯕ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ꯫ ꯀꯩꯗꯧꯔꯦ, ꯏꯆꯥ ꯀꯗꯥꯏ ꯆꯠꯂꯨꯏ, ꯀꯔꯤꯒꯤ ꯊꯦꯡꯉꯛꯏꯕꯅꯣ?
ꯀꯣꯟꯗꯨꯝ ꯍꯣꯏꯒꯤ ꯀꯣꯝꯗꯣ ꯁꯦꯡꯉꯨꯁꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯗ ꯑꯃꯨꯛ ꯌꯥꯎꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯨꯔꯦ ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯝꯁꯨ ꯆꯥꯁꯦꯅ ꯆꯥꯔꯛꯄ ꯑꯗꯨꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯪꯉꯁꯤ ꯇꯨꯝꯂꯔꯣ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯁꯅꯥꯔꯩꯅ ꯃꯆꯥꯗ ꯆꯥꯛ ꯆꯥꯔꯛꯑꯕꯅꯤꯅ ꯆꯥꯔꯔꯣꯏꯅꯦ ꯇꯣꯝꯄꯣꯛ ꯆꯥꯛꯇꯤ ꯐꯅ ꯀꯟꯅ ꯂꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨ ꯉꯥꯛꯄ ꯑꯣꯏꯅ ꯍꯣꯏ ꯏꯃꯥ ꯆꯥꯔꯔꯣꯏ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯆꯪꯉꯣ ꯇꯨꯝꯃꯨꯔꯣ ꯏꯃꯥꯅꯅꯦ ꯐꯝꯒ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯤ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯝꯈ꯭ꯔꯕ ꯆꯥꯛ ꯑꯗꯨ ꯆꯥꯗꯅ ꯇꯨꯝꯕ ꯇꯥꯔꯦ ꯇꯣꯝꯄꯣꯛ ꯃꯥꯡꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯝꯄꯣꯛ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯁ ꯂꯨꯄꯥ 200 ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯇꯥꯗꯒꯤ ꯁꯦꯜ ꯁꯤꯟꯒꯗꯧꯔꯤꯕ ꯍꯦꯔꯥ ꯑꯩ ꯅꯨꯄꯥꯅꯤ ꯊꯣꯛꯑꯕ ꯃꯃꯥꯏ ꯂꯥꯛꯆꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯂꯨꯄꯥ 200 ꯈꯛꯇꯒꯤ ꯀꯩꯗꯧꯕꯩ ꯋꯥꯖꯔꯨꯅꯦꯒꯦ ꯇꯣꯝꯄꯣꯛ ꯃꯊꯥ ꯃꯔꯛ ꯑꯗꯨꯗ ꯄꯨꯛ ꯑꯗꯨꯁꯨ ꯌꯥꯎꯗꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯑꯁ ꯆꯥꯛꯁꯨ ꯂꯥꯝꯃꯤꯅꯤ ꯑꯩꯕꯨ ꯆꯥꯛ ꯆꯥꯔꯛꯑꯦꯁꯨ ꯍꯥꯏꯈꯤꯒꯨꯝ ꯇꯧ ꯆꯥꯗꯅ ꯇꯨꯝꯕ ꯇꯥꯔꯤꯕ ꯂꯥꯝꯗꯤ ꯂꯥꯝꯈ꯭ꯔꯦꯗ ꯇꯣꯝꯄꯣꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯆꯥꯛ ꯂꯥꯝꯕ ꯑꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯩꯕꯨ ꯆꯥꯎꯔꯁꯤꯔꯅꯤ ꯑꯁꯨꯛ ꯂꯥꯝꯅꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯊꯣꯛꯑꯒꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯕ ꯍꯦꯔꯥ ꯅꯨꯄꯥꯅ ꯇꯥꯗꯧꯅ ꯆꯥꯔꯣꯏꯗ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯈꯨꯗꯩꯗꯣ ꯇꯣꯝꯄꯣꯛ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯗꯩ ꯑꯃ ꯂꯧꯗꯨꯅ ꯃꯕꯨꯛ ꯑꯗꯨ ꯀꯟꯅ ꯌꯦꯠꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯂꯣꯌꯥ ꯂꯩꯀꯥꯏꯗꯨ ꯊꯨꯡꯅ ꯁꯪꯒꯣꯝ ꯌꯦꯟꯕ ꯍꯜꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯨ ꯀꯩꯊꯦꯜꯗ ꯄꯨꯅꯅꯕ ꯍꯥꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯂꯣꯌꯥ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯏꯃꯥ ꯁꯦ ꯁꯪꯒꯣꯝꯒꯤ ꯁꯦꯜ ꯈꯔ ꯄꯤꯅꯔꯛꯑꯦ ꯉꯁꯤ ꯇꯝꯐꯥ ꯇꯞꯅ ꯏꯆꯥ ꯑꯗꯨꯝ ꯄꯥꯏꯖꯔꯣꯗ ꯏꯃꯥꯅꯦ ꯊꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯂꯩꯇꯦ ꯏꯃꯥꯕꯨ ꯃꯅꯤꯡꯒꯤ ꯆꯥꯛꯁꯪ ꯑꯁꯤꯒꯤ ꯀꯔꯤꯅꯣ ꯁꯤꯟꯁꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯣꯏ ꯃꯁꯦ ꯃꯇꯥꯡ ꯆꯥꯔꯒꯗꯤ ꯌꯨꯝꯁꯨ ꯊꯣꯏꯅ ꯁꯦꯝꯒꯗꯧꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯃꯗꯨ ꯁꯤꯟꯅꯕ ꯏꯃꯥꯅ ꯑꯗꯨꯝ ꯄꯥꯏꯁꯤꯟꯕꯤꯔꯣ ꯌꯥꯔꯅꯤ ꯏꯒꯤ ꯁꯦꯜꯗꯤ ꯏꯃꯥꯅ ꯄꯤꯔꯝꯃꯕꯅꯤ ꯑꯀꯨꯞ ꯑꯃꯥꯟ ꯈꯛꯇ ꯉꯥꯏꯔꯦ ꯍꯌꯦꯡ ꯀꯣꯟꯅꯗ꯭ꯔꯒ ꯏꯆꯥꯗꯒꯤ ꯑꯃꯨꯛ ꯂꯧꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥ ꯃꯆꯥ ꯃꯥꯡꯒꯣꯜꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯖꯗꯨꯅ ꯂꯩ ꯂꯦꯝꯕꯤ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯇꯥꯂꯣꯌꯥ ꯁꯪꯒꯣꯝ ꯈꯤꯇ ꯂꯧꯒꯦ ꯏꯍꯦ ꯁꯪꯒꯣꯝꯗꯤ ꯂꯣꯏꯈ꯭ꯔꯦꯅꯦ ꯀꯝꯗꯧꯅꯤ ꯅꯪꯁꯨ ꯉꯜꯂꯤꯀꯥꯟꯗ ꯂꯥꯛꯑꯗꯤ ꯐꯒꯗꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯐꯨꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔ ꯃꯥꯜꯂꯦ ꯇꯝꯐꯥꯅ ꯑꯣꯏꯅ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯂꯦꯝꯕꯤ ꯀꯔꯤꯒꯤ ꯁꯪꯒꯣꯝ ꯍꯪꯂꯤꯕꯅꯣ ꯏꯃꯥꯕꯣ ꯏꯃꯥꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯏꯃꯥꯗꯤ ꯉꯔꯥꯡ ꯃꯥꯡꯖꯧꯅꯅ ꯍꯥꯏꯌꯨ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯗ꯭ꯔꯕ ꯑꯉꯥꯡꯅ ꯅꯇꯟ ꯌꯥꯝ ꯇꯜꯂꯗꯤ ꯆꯩꯗꯨ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯔꯣꯀꯣ ꯂꯦꯝꯕꯤ ꯁꯨꯃꯥꯡꯗꯨꯗ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯄꯤꯔꯨꯝ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯝꯐꯥ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯂꯣꯌꯥ ꯆꯪꯉꯣ ꯏꯃꯨꯡꯗꯒꯤ ꯑꯔꯩꯕꯗꯣ ꯄꯤꯕꯤꯈ꯭ꯔꯣ ꯂꯦꯝꯕꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯑꯣ ꯇꯥ ꯂꯣꯌꯥꯁꯦ ꯁꯪꯒꯣꯝ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯖꯜꯂꯤꯅꯤꯅꯦ ꯍꯥ ꯐꯠꯇꯕꯤꯁꯤꯗꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯁꯦꯝꯅꯅꯕ ꯊꯝꯕ ꯈꯪꯉꯕ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯤꯔꯛꯑꯣꯀꯣ ꯃꯁꯛꯁꯤꯒ ꯂꯣꯌꯥ ꯁꯪꯒꯣꯝꯗꯨ ꯂꯧꯕ ꯆꯪꯈꯤ ꯂꯦꯝꯕꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯃꯥꯕꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯈꯣꯏ ꯇꯥ ꯂꯣꯌꯥꯁꯤꯕꯨ ꯅꯨꯄꯤꯒ ꯊꯤꯍꯟꯅꯤꯡꯗ꯭ꯔꯤꯕꯕ ꯀꯔꯤ ꯇꯧꯕꯒꯤ ꯊꯤꯍꯟꯅꯤꯡꯗꯅꯤ ꯑꯗꯨꯗꯤ ꯊꯤꯅꯕ ꯇꯧꯔꯁꯤꯗꯅ ꯏꯁ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯕꯨ ꯌꯥꯕꯤꯔꯛꯇꯣꯏꯅꯣꯗ ꯐꯤꯕꯝꯁꯤꯗꯕꯨ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯅꯨꯄꯤ ꯑꯐꯕ ꯂꯩ ꯈꯪꯗꯦꯅꯦꯍꯦ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯅꯕꯨ ꯊꯤꯍꯟꯅꯤꯡꯕꯒꯤ ꯋꯥꯗꯤ ꯀꯨꯏꯔꯦ ꯃꯇꯥꯡ ꯆꯥꯔꯕꯅꯤ ꯑꯗꯨꯅꯤ ꯁꯤꯗꯗꯤ ꯍꯦꯟꯖꯤꯟꯈ꯭ꯔꯗꯤ ꯂꯋꯥꯏꯒꯤ ꯃꯁꯝꯁꯦ ꯂꯨꯈꯝ ꯌꯧꯈꯤꯕ ꯇꯥꯔꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯅꯥꯅꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯪꯅꯕ꯭ꯔꯅꯦ ꯅꯨꯄꯤꯗꯨꯕꯨꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯍꯩꯃꯥ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯅꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯊꯥꯗꯣꯏ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯅꯤ
Manabu yabrane. Yabani. Taloya sina kem hayo haibada yada lady. Imabokna su karam da insiloba. Paini he adudi. Masak su pazaba. Kaino su kanaba yai nemado. Ani duna lona paktaduna wari sari badu ura duna loyana. Kaino amu paktaduna ga wari sanari duna. Kai wari no ne. Apaba wari di wari mo ne. Hoi bunga apaba wari ni sari si kangaba. Paramani nang nasaba wari bu. Se chalo yare. Sel di lao roi do. Tampana oina. Yare chalo. Namada aina piri e hayo. Lembi harauna. Asengba. Hoi. Adudi yam pare aigi oi thoge. Chale mabo. Kaya da no yung. Sel do nang na lau bayaroi. Lauge haire su sangom no lem na pirak pani haga da ba. Khange bungo khange. Nupi thiba khangda bao pa khangari bao. Loya manak da leba lai tumma makhunduna. Masi. Tampha nok tuna. Hai. Angang sina hai si sumdro. Kaidau sauri no. Thiba khangda badu bu khangde haiben. Mina hairam li basi. Namai do ikai khangaba phanasu saurabani. Thoibi pi thiluba halakpada ani duna ngangnari badu haifetai. Thoibi harauna chensalakduna. Ima tachau nupi thirani hairo. Tampha phamlambadagi haugalakduna. Thirani haibani. Nang tachau da hang. Nupi do kanano haidana. Tampha ngang dana imungda changki. Thoibi loya da mu onsinduna. Tachau asengbagi nupi thiradoira. Nupi do kanano masak fazabra. Loya do makha chikduna. Hai angang ni gaini yaude chango chalo. Chak thong su chalo. Ai sing shoge. Loya manakta laiba bung ani do paiduna thoki. Thoibi ma su hande. Maya mungtana na ba haina laurei. Chak to budi thong bige ba ado nupi thiro haiba. Ai su inam mana thong ba chaka do yam chaninge ba da chaw. Loya haizabai wani. Thamoy adudadi khallibani masu thadogi wakhal. Adubu anisi yengnarubada yamna khetnabadu loyana. Thadoi da khautak chabani. Loya gidi mapana thambiramba yumpham machet adudagi ahenba leite. Madugi mathakta thadoi magidi kokthong amani mapalai satrabasu. Kungi pukriya chauba adu tamna lai thadoi masu sanabol ama puduna ayuki chak thongnanaba ising sokpa lai. Ani do mapa chanaraduna thengnare. Thadoi loya ubada. Ta loya ni ne. Khangninga sidi. Aina suko kauroi. Ma kaurok pri yengeba. Thadoi kari su khangdaba saduna sanabundu puduna kumtharai. Loya mathamoi manungda. Ai. Kaurok tene masi angangsi. Kaigino mana aingondaga kaudrisina. Mai sibu aingonda sorujara. Hoida. Aina nupan. Aina hane hekta kaurok. Loya thadoi de tapna. Thadoi. Thadoi loya ki mataududa nokningbado phajinduna. Kai haigida loya. Ising sokpa laira. Hoi. Ta loya sula inatro. Oh. Aikoi thoibina so ujona. Oh. Ta loya se yam phabajani ko. Thoibina ising so ujo haibada loina yai. Yai. Ado noishu nabungdu so loya dra. Thadoi tompok palakpaduda sauningna. Kai deno da. Maadi akhoi imungi ningthawni. Maanaga isinga sokpa yaba nate. Nangna hairadi yani kain. Kaide. Aduga hairadi akhoi mana ai loiredana. Ado thadoi. Noida chawdo. Ngarang labuki khongnang ani karaktuda mayam punsilaga juara kainoma sana hoba mal. Kariya. Akhoi da chawba. Au. Ai thoina di urakti juar oiramdabasu yaida. Oiramni. Mawong ama itaw tawrabani. Akhoi maasina ne kangkhatmanba asida. Aisu kemta haidrabani. Ado yamdi natrasu kharadi hai. Thadoi fana kuiraba phawba imungi wari oina tawduna lairakpaduda sauningba phawrei. Thadoi sauningna. Taloya. Wa haigadaba loiraba. Ha. Loire. O. Ataya topa wa amta hairedaba. Loya tanna. Hoi. Pare. Adudi ai chalage. Asi hairaga thadoi ising du puduna chatki. Loya khangi thadoi na hainingliba, tawhanningliba. Adubu haiba ngamsade. Mathamoi manungda taxi sonjaba natana. Thadoi sauna halai. Sanare mangonda hangamanduna lairami.
Sanarei machanupi ubada. Sese, hangamse nga khara thakjilaga thong. Nang ta chawdo hangam chaninge hai. Thadoi purakpa isingdu laimaida dong launa thadei aduga. Ngamdre. Thongoi ai hangam chaingde. Haima. Masidi mata manini hi. Hai. Chak thongningdadana chakri charang tawgunu ko. Nang ta chaw chaninge haibani kangmet ama melu. Ho adubani aina hairise. Haima. Masidi mata manini he. Nang ta chaw imungda laibani thora aga marai phujajani. Changoi imungda chak to sathong. Migi kom sengba yauruni haibani. Imana kaigino ta chawna haibada sum tawrisiba. Ai sidi imagina chana tabra. Ayuk numidangi ta chawna chaningba injang ta thongba. Aina haibana nongmata yadaba. Hai. Nanga maga manaba yabro. Ha. Midi nupa khangaba. Imung asigi ningthau yumburemba. Khanglabro. Mana sagai asigi dara nara santokadoriba. Nangna ne. Nayum pan higadoriba. Imagi wangangse ai sum tage haina tabani. Kharadi hemalabani. Nachabu ningol piba haina khaidokpa hongnabra. Hayengwai ta chawna phalaktraba matamda aingonda loina tani ne. Is nang ta chawdi kaidobai pharoidoriba. Ha. Maadi haibiribasini imung asigi ningthau khangedana. Ima haibidi haizani. Nachanu se kainomai tawtorabani. Laikai misingna loina hainarabani. Karina hainariba. Aingondadi nongmata hairakte. Nangondada haikraboireda. Imadadi kaide hainingdoino. Imagi mataw aduda kanamtana hainingdi. Hai. Chakor chalo. Chak thongnana basasa tawrucho. Ichado chak lame haibani. Phai. Hayeng nachanu pasina kayam yamna aigidamakta tawbige haibado yengi. Ai matamdudane. Nachaningol aingonda haijaranidana. Thadoi sauna jakhumda changki. O haijaroi. Masi chawra sanga abani kai. Machin masi sum khomine mase. Sanarei machatani mana phana khaliba. Sangsar sida leiriba kanabu sumana yengluba nangde. Magi asigumba matawa sida laikai gi mi mayam amanasu. Tompoki wa haigadaba tanduna kanamta khanglabasu urabasu wahai ama phawba hainada. Tumin lainaba ngaktani. Adubu thadoi madi mamagi lichat machat amata lawba natte. Aduna miyamna sumabudi nungsi. Mayambungi watam narei. Sanarei machaningol aduna haiba phawba matade lawde. Machanu patani mana laining oiriba. Sanarei dukan thoglei. Memcha ngari lupa ani tagi piro. Memcha ngari do tamna hairei. Iche chak thongdribaro hojik phawba. Thonghaure thadoina. Iche thadoi si wajarene tumpok tubu nupi thina ba haironi. Kadai dagi nupi gi wakhalga laiba nateda sel tan ki dawri. Aibune nungaina thamkini. Hojikkan gi nupi se tamba ngamdi. Sitani mana hairiba. Mabu sel ka tanbrane. Tale yam tale. Aikoi gi kom sing laibado aduda nga thadasi hairi. Madugi katna honari pim. Ainaga yawgi yaba nateda. Ima wakini yumda nungaina potharaga lay. Sitani. Mama ningkraba. Nupi siga manade. Nupi sidine. As machin kan kraba. Ngangna saknabaga ngamba nateda. Adudi tumpok se maram yamna mokpa jani ne. Moe. Isa oibe haibaga nate ko. Laikai sida chadawna phaba maram mokpadi yawbu yawdeda. Minadi kainone na khani ko nang oibagi haibe wan. Kadai. Ngari do piro. Chak lame haidana tahawban. Sese iche. Sanarei ngari do puduna thuna lai. Memcha sanarei bu yengduna. Tawja saisi yewni. Machanu pasina tawrisidi karimata khangde. Uningde helaima. Laikai miyamsu sanarei gi asigumba matawa sida. Haide karimata. Madugi onna tainabada. Mabu hektamak laknabiduna sanabi. Mabu hek chakraga mayam changduna onsinduna nokni. Warine. Mayamna tawriba hainaribado. Ma kari suna chungde. Tompok magi kaduda hangat handa chatuna lay. Masina kadaidagi sel pugani haina. Aibu imada haisirane. Numtigi sun lauradi shoidana jingnarai. Magi sel bu. Tompok mirak narak yengduna mamagi phamungado maaba horai.
ꯃꯃꯥꯒꯤ ꯁꯦꯜ ꯑꯔꯩꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯇꯣꯝꯄꯣꯛ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ 5, 10, 20, 55 ꯌꯥꯔꯦ, ꯁꯤ ꯑꯣꯏꯗꯤ ꯀꯣꯟꯅꯔꯅꯤ꯫ ꯇꯣꯝꯄꯣꯛ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯊꯥꯗꯣꯏ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯁꯜꯂꯨꯅꯦ, ꯑꯩ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ ꯑꯧ ꯍꯣꯏ꯫ ꯁꯅꯥꯔꯩ ꯃꯅꯤꯡꯗꯒꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯃꯅꯦ ꯇꯞꯈ꯭ꯔꯕ, ꯃꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯥꯏ ꯊꯥꯗꯣꯏ, ꯅꯪꯕꯨ ꯅꯨꯡ ꯐꯨꯠꯂꯕ꯭ꯔꯥ ꯏꯃꯤ? ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯊꯥꯗꯣꯏ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯕꯨꯡꯕꯨ ꯄꯤꯖꯅꯕ ꯂꯥꯛꯅꯔꯦ꯫ ꯆꯥꯔꯣ ꯆꯥꯔꯣ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯣꯟꯗꯣꯝꯒꯤꯗꯔꯣ ꯉꯁꯤꯁꯤꯕꯣ? ꯍꯣꯏ ꯃꯥꯅꯤ, ꯃꯥꯒꯤꯗꯣ ꯅꯨꯃꯤꯠ ꯈꯤꯇꯪꯗꯤ ꯆꯪꯈꯤꯅꯦ꯫ ꯃꯥꯒꯤꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤꯗꯣ ꯍꯧꯔꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯉꯥꯁꯨ ꯌꯥꯝꯅ ꯊꯥꯗꯔꯅꯤ, ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯗ꯫ ꯑꯩꯈꯣই ꯊꯥꯗꯣꯏꯒꯤꯁꯨ ꯁꯅꯥꯒ ꯃꯌꯥꯝ ꯁꯥꯕꯤꯗꯣꯏꯖꯥꯅꯤ꯫ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯃꯥꯅꯤ, ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ, ꯃꯥꯒꯤꯗ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯀꯥꯟꯁꯤꯗ ꯈꯪꯉꯕ? ꯑꯁ ꯏꯃꯥ, ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗ, ꯑꯩꯈꯣꯏ ꯊꯥꯗꯣꯏ ꯍꯥꯟꯅ ꯍꯣꯡꯍꯟꯁꯤ꯫ ꯏꯆꯜꯒꯤ ꯑꯩꯅ ꯑꯉꯝꯕ ꯃꯈꯩ ꯍꯥꯞꯄꯤꯗꯣꯏꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯈꯗ꯭ꯔꯛꯀꯤ ꯂꯥꯡ ꯑꯗꯨꯗ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯪꯊꯩ꯫ ꯇꯣꯝꯄꯣꯛ ꯀꯌꯥꯁꯨ ꯃꯥꯅ ꯍꯥꯏ ꯉꯥꯡ ꯁꯛꯏ, ꯃꯍꯧꯁꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯀꯥꯡꯕꯨ ꯑꯁꯤ ꯏꯁꯣꯔꯅ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯊꯥꯗꯣꯔꯛꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯥꯖꯩ, ꯑꯆꯨꯝꯕ ꯑꯁꯦꯡꯕꯗ ꯃꯥꯜꯂꯤ꯫ ꯑꯅꯤꯗꯨꯁꯨ ꯁꯨꯝꯂꯝꯗꯨꯅ ꯇꯣꯝꯄꯣꯛ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯂꯨꯈꯣꯏ ꯇꯣꯝꯄꯣꯛ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯉꯁꯤꯅ ꯀꯌꯥꯝ ꯄꯥꯏꯔꯛꯑꯕ? ꯉꯁꯤꯗꯤ ꯇꯥꯗ ꯐꯅ ꯌꯥꯝꯅ ꯄꯥꯏꯔꯛꯑꯦ꯫ ꯐꯩ ꯐꯩ, ꯑꯩꯒꯤꯁꯨ ꯐꯅ ꯌꯥꯝ ꯌꯥꯎꯔꯤ, ꯅꯪꯅ ꯂꯣꯏꯅ ꯂꯧꯖꯈꯣ꯫ ꯑꯗꯨꯒꯅꯦ ꯀꯣꯟꯗꯣꯝ, ꯇꯣꯝꯕ, ꯁꯦꯜ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯥꯎꯔꯤꯀꯣ, ꯅꯈꯣꯏꯅ ꯂꯧꯅꯤꯡꯕ ꯄꯨꯅꯤꯡꯕ ꯂꯣꯏꯅ ꯄꯨꯕ ꯂꯧꯕ ꯌꯥꯒꯅꯤꯀꯣ꯫ ꯀꯣꯟꯗꯣꯝꯅ ꯍꯣꯏꯗ ꯇꯥꯗ, ꯑꯩꯈꯣꯏꯁꯨ ꯇꯥꯗ ꯂꯩꯔꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯇꯥꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯅꯤ? ꯑꯗꯨꯅꯤ, ꯁꯥꯟꯅꯧ ꯁꯥꯟꯅꯧ, ꯋꯥꯠꯂꯒ ꯑꯩꯅ ꯄꯤꯒꯅꯤ꯫ ꯇꯣꯝꯄꯣꯛ ꯁꯦꯜ ꯈꯔ ꯌꯥꯎꯕꯗꯨꯗ ꯀꯣꯟꯗꯣꯝ, ꯉꯁꯤꯗꯤ 10 ꯊꯥꯅꯁꯤ꯫ ꯄꯤꯛꯅ ꯁꯨꯝ ꯁꯥꯟꯅꯕꯁꯦ ꯕꯤꯠ ꯂꯩꯇꯦ, ꯈꯔ ꯅꯨꯡꯉꯥꯏꯍꯟꯁꯤ꯫ ꯌꯥꯏꯅꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ꯫ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯎꯅ ꯊꯥꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯇꯣꯝꯄꯣꯛ ꯃꯥꯗꯤ ꯑꯅꯧꯕꯒ ꯑꯣꯏꯔꯦ, ꯊꯣꯏꯅ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯅꯧꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄꯒꯤ ꯍꯧꯅꯕꯤ ꯄꯥꯛ ꯍꯦꯛ ꯁꯨꯇꯣꯛꯄ ꯉꯝꯗꯦ꯫ ꯃꯌꯥꯝꯗꯒꯤ ꯃꯥꯅꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝꯁꯨ ꯇꯧ꯫ ꯇꯣꯝꯄꯣꯛ ꯍꯧꯔꯛꯄꯒ ꯁꯦꯜꯁꯨ ꯂꯣꯏꯅ ꯇꯠꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯇꯥꯗ, ꯑꯩ ꯁꯦꯜ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯍꯔꯥꯎꯅ ꯍꯥ, ꯅꯪꯒꯤ ꯁꯦꯜ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ? ꯀꯩꯗꯧ ꯋꯥꯔꯨꯅꯤ, ꯅꯌꯥꯝꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯦ ꯀꯌా ꯄꯤꯌꯨꯒꯦ? ꯉꯁꯤꯗꯤ 200 ꯍꯦꯛꯇ ꯄꯤꯌꯨ꯫ ꯂꯨꯈꯣꯏ ꯑꯌꯥꯎꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯗꯨꯅ ꯁꯦ 250ꯁꯤ ꯄꯥꯏ꯫ ꯁꯥꯟꯅꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯁꯥꯟꯅꯒꯗꯕꯅꯤꯅꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯇꯣꯝꯄꯣꯛꯄꯨ ꯃꯊꯧ ꯍꯥꯞꯄꯤ꯫ ꯃꯥꯁꯨ ꯃꯌꯥꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯃꯆꯤꯟ ꯊꯧꯔꯛꯏ꯫ ꯁꯦꯜ ꯑꯇꯠꯄ ꯈꯨꯗꯤꯡ ꯂꯨꯈꯣꯏꯗꯒꯤ ꯂꯧꯗꯨꯅ ꯁꯥꯟꯅꯔꯛꯄꯁꯤꯅ ꯐꯅ ꯌꯥꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯃꯥꯁꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ, ꯁꯦꯜꯗꯨꯒꯤ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯄꯟꯗꯦ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯁꯥꯅ ꯁꯦꯜ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯂꯦꯝꯕꯤ ꯊꯥꯗꯣꯏꯒꯤꯗ ꯂꯥꯛꯏ꯫ ꯊꯥꯗꯣꯏ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩꯕꯅꯤ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯡꯖꯨ ꯆꯥꯎꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯇꯥ ꯂꯣꯌꯥꯁꯨ ꯂꯩꯍꯧꯋꯤ, ꯃꯥꯅ ꯀꯧꯔꯨꯆꯣ ꯍꯥꯏꯅꯤ꯫ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯑꯁꯦꯡꯕ? ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯊꯥꯗꯣꯏꯅ ꯑꯣꯏꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤ꯫ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯀꯟꯅ ꯁꯨꯔꯤ꯫ ꯂꯣꯏꯒꯗꯕ ꯐꯥꯎꯕ ꯂꯣꯌꯥ ꯆꯪꯂꯛꯇꯕꯗꯨꯗ ꯊꯥꯗꯣꯏ ꯈꯪꯅꯤꯡꯅ ꯂꯦꯝꯕꯤ, ꯇꯥ ꯂꯣꯌꯥꯅ ꯑꯩꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ? ꯍꯣꯏ ꯏꯕꯦꯝꯃ, ꯂꯥꯛꯀꯅꯤ, ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ, ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯥꯏꯗꯨꯅ ꯇꯧꯍꯧꯕꯅꯤ꯫ ꯑꯩ ꯀꯧꯔꯨꯒꯦ, ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯆꯠꯂꯣ, ꯈꯔ ꯊꯨꯅ ꯀꯧꯔꯨꯆꯣꯕ꯫ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤꯒ꯫ ꯂꯦꯝꯕꯤ ꯂꯣꯌꯥꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯂꯣꯌꯥ ꯃꯃꯥ ꯃꯆꯥ 3 ꯆꯪꯗꯨꯅ ꯀꯩꯊꯦꯜꯒꯤ ꯏꯟꯁꯥꯡ ꯄꯨꯅꯅꯕ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥ ꯂꯣꯌꯥ, ꯊꯣꯏꯕꯤ, ꯑꯩꯈꯣꯏꯗ ꯁꯤꯡꯖꯨ ꯁꯨꯍꯧꯔꯤꯌꯦ, ꯆꯥꯎꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯆꯦ ꯂꯦꯝꯕꯤ? ꯑꯁꯦꯡꯕꯩꯅꯤ꯫ ꯇꯥ ꯂꯣꯌꯥ, ꯅꯪꯁꯨ ꯂꯥꯛꯑꯣꯕ꯫ ꯇꯜꯂꯤꯗ,
ꯁꯤꯡꯖꯨꯒꯗꯣ ꯆꯥꯅꯤꯡꯗꯦ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯂꯦꯝꯕꯤ ꯃꯥꯁꯨ ꯊꯥꯗꯣꯏꯕꯨ ꯌꯥꯅꯅꯕ ꯍꯥꯏꯖꯤꯟꯕꯅꯤ ꯂꯣꯌꯥꯅ ꯌꯥꯔꯛꯇꯕꯗꯨꯗ ꯑꯁꯥ ꯀꯥꯏꯅ ꯇꯥ ꯂꯣꯌꯥ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯤ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯦ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯏꯆꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯊꯣꯏꯅꯁꯨ ꯆꯥꯗꯕꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯥꯎꯔꯁꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯁꯔꯨꯛꯇꯣ ꯑꯩ ꯂꯣꯏꯅ ꯆꯥꯒꯦꯕ ꯂꯦꯝꯕꯤ ꯑꯃꯨꯛꯀꯁꯨ ꯇꯥ ꯂꯣꯌꯥ ꯅꯪꯕꯨ ꯂꯥꯛꯑꯣꯗꯥ ꯇꯝꯐꯥ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯌꯧꯔꯛꯏ ꯆꯥꯔꯨꯔꯣ ꯀꯩꯗꯧꯒꯦ ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯅ ꯍꯥꯏꯔꯤꯁꯤꯗ ꯆꯠꯂꯣ ꯆꯠꯂꯣ ꯃꯍꯥꯎ ꯍꯦꯛ ꯌꯦꯡꯕꯤꯔꯨꯔꯣ ꯂꯣꯌꯥ ꯃꯃꯥꯁꯨ ꯌꯥꯎꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯆꯠꯇ ꯌꯥꯗ꯭ꯔꯗꯨꯅ ꯊꯣꯔꯛꯏ ꯂꯦꯝꯕꯤ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤ ꯅꯆꯦ ꯊꯥꯗꯣꯏ ꯂꯩꯍꯧꯕꯅꯤ ꯅꯣꯏ ꯇꯥꯆꯧꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯁꯅꯨ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯃꯪꯒꯜ ꯑꯇꯥꯎꯕ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯈꯪꯉꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯏꯪꯒꯤꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯏ ꯂꯣꯌꯥ ꯑꯅꯤꯗꯨꯅ ꯁꯨꯝ ꯂꯩꯊꯍꯧꯕ ꯑꯗꯨꯗ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ ꯑꯩ ꯇꯥ ꯂꯣꯌꯥ ꯆꯪꯉꯝꯃꯣ ꯑꯩꯈꯣꯏ ꯃꯪꯒꯜ ꯂꯩꯔꯨꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯁꯨ ꯂꯩꯍꯧꯕꯅꯤ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯔꯝꯃꯣ ꯏꯕꯦꯝꯃ ꯅꯣꯏꯁꯤꯗꯤꯕꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯥꯈꯣꯟ ꯁꯤꯖꯤꯜꯂꯛꯑꯦ ꯍꯣꯏ ꯍꯣꯏ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏ ꯂꯣꯌꯥ ꯃꯊꯟꯇ ꯂꯥꯛꯏ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯂꯣꯌꯥ ꯂꯥꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯃꯥꯅ ꯈꯩ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯥꯛꯈꯤꯁꯅꯨ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ ꯂꯣꯌꯥ ꯆꯪꯂꯛꯄꯗ ꯊꯥꯗꯣꯏ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯇꯨꯅ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯥꯛꯄꯤꯅꯨ ꯂꯣꯌꯥ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯦꯝꯕꯤꯅ ꯁꯤꯡꯖꯨ ꯆꯥꯎꯁꯦꯅ ꯆꯥꯍꯧꯔꯣ ꯁꯨꯕ ꯂꯣꯏꯔꯦ ꯍꯥꯎꯅ ꯁꯨꯔꯝꯃꯕꯅꯤ ꯅꯣꯏ ꯍꯥꯎꯅ ꯆꯥꯍꯧꯔꯣ ꯊꯥꯗꯣꯏ ꯁꯥꯎꯅ ꯆꯠꯀꯦ ꯇꯧꯏ ꯂꯣꯌꯥ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯏ ꯂꯣꯌꯥ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯗꯨꯅ ꯀꯩꯅꯣ ꯊꯥꯗꯣꯏ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯁꯦ ꯈꯨꯠꯀ ꯄꯥꯏꯔꯛꯀꯅꯨ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯅ ꯑꯩꯕꯨ ꯍꯧꯔꯨꯆꯣ ꯍꯥꯏꯔꯒ ꯀꯩꯗꯧꯕꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣꯕ ꯀꯩꯗꯧ ꯂꯥꯛꯇ꯭ꯔꯤꯅꯣꯕ ꯑꯩꯅꯗꯤ ꯅꯪ ꯂꯩꯔꯝꯃꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯊꯥꯗꯣꯏ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯅꯨꯡꯁꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯍꯥ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯅꯝꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯆꯥꯡꯖꯧ ꯄꯥꯅ ꯆꯦꯟꯊꯔꯛꯂꯦ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯗꯣꯏꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯁꯥꯎꯕ ꯊꯕꯛ ꯂꯩꯇꯨꯅ ꯂꯥꯛꯄ ꯌꯥꯗ ꯇꯧꯕꯅꯤ ꯁꯦ ꯅꯨꯡꯁꯤꯕꯅꯤ ꯁꯥꯎꯔꯅꯨꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯈꯖꯥꯏꯗꯨꯗ ꯁꯤꯛꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯤꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯗꯤ ꯂꯣꯌꯥ ꯊꯥꯗꯣꯏꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯏ ꯂꯣꯌꯥ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯂꯣꯌꯥ ꯂꯨꯈꯝꯒꯤ ꯁꯝꯗꯨ ꯅꯥꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯤꯠꯇ ꯐꯠꯇꯕ ꯑꯃ ꯆꯪꯕ ꯑꯗꯨꯒꯤ ꯂꯧꯊꯣꯛꯄ ꯊꯥꯗꯣꯏ ꯃꯆꯤꯟꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯪꯖꯤꯜꯂꯤ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯍꯣꯏꯗ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯎꯍꯧꯗꯦ ꯏꯆꯦ ꯑꯩꯈꯣꯏ ꯀꯩꯝ ꯎꯍꯧꯗꯦꯀꯣ ꯀꯩꯝꯇ ꯍꯦꯛ ꯎꯍꯧꯗꯦ ꯇꯥ ꯂꯣꯌꯥ ꯀꯩꯝ ꯎꯍꯧꯗꯦꯕ ꯑꯁꯦꯡꯕꯅꯤ ꯂꯣꯌꯥ ꯃꯍꯧꯁꯥꯅꯒ ꯇꯧꯗ꯭ꯔꯦ ꯀꯌꯥꯗꯤ ꯏꯀꯥꯏꯔꯤ ꯁꯨꯝ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯂꯣꯌꯥꯗꯣ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯉꯤ ꯊꯣꯏꯕꯤꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯗꯨꯅ ꯇꯥꯆꯧ ꯆꯠꯈꯤꯅꯨꯕ ꯑꯩꯈꯣꯏ ꯀꯩꯝꯇ ꯎꯍꯧꯗꯦ ꯍꯥꯏꯔꯒ ꯇꯥꯆꯧ ꯆꯠꯈ꯭ꯔꯗꯤ ꯏꯆꯦ ꯊꯥꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯀꯣ ꯏꯆꯦ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯧ ꯍꯣꯏ ꯂꯦꯝꯕꯤ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ ꯍꯣ ꯌꯥꯔꯦ ꯆꯥꯛꯈꯨꯝ ꯆꯪꯉꯁꯤ ꯁꯤꯡꯖꯨ ꯆꯥꯎꯔꯁꯤ ꯂꯥꯛꯄꯤꯔꯣ ꯂꯦꯝꯕꯤ ꯃꯌꯥꯝꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯣꯌꯥꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯠꯇꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕꯗꯨ ꯉꯁꯤꯗꯤ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯐꯣꯡꯅꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯥꯅ ꯊꯅꯝꯕ ꯁꯦꯜ ꯑꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯐꯃꯨꯡ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯀꯟꯅ ꯊꯤꯔꯤ ꯑꯩꯕꯨ ꯃꯁꯤꯗꯅꯤꯗ ꯊꯝꯐꯝꯗꯣ ꯊꯝꯐꯝ ꯑꯣꯟꯅꯕꯁꯨ ꯅꯠꯇꯦ ꯀꯅꯥꯅ ꯂꯧꯈ꯭ꯔꯕꯖꯥꯠꯅꯣ ꯏꯆꯥꯁꯤꯡꯅꯗꯤ ꯂꯧꯔꯝꯃꯣꯏꯗ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯣꯏ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯏꯆꯥ ꯑꯃꯠꯇ ꯅꯠꯇꯦ ꯁꯅꯥꯔꯩ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯅꯅꯕꯅꯤ ꯍꯥꯏꯅ ꯊꯝꯕ ꯁꯦꯜꯅꯤ ꯂꯩꯔꯝꯗꯕꯗꯨꯗ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ ꯇꯣꯝꯄꯣꯛꯅꯁꯨ ꯂꯧꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄ ꯇꯣꯝꯄꯣꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯁꯤꯗ ꯀꯌꯥꯗꯤ ꯊꯨꯅ ꯍꯣꯡꯂꯤꯕ ꯃꯤ ꯑꯃꯅ ꯃꯥꯡꯕ ꯂꯩꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯀꯨꯏꯍꯧꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯒꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯄꯨꯡ ꯇꯥꯒꯗꯕ ꯊꯧꯕ ꯂꯥꯛꯑꯅꯤꯅꯦ ꯃꯣꯍꯣꯔꯤꯃꯛꯀꯤ ꯁꯛꯇꯥꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯇꯣꯝꯄꯣꯛ ꯉꯁꯤꯁꯨ
ꯁꯦꯜ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯕ ꯃꯇꯨꯡꯗ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯏ꯫ ꯁꯅꯥꯔꯩꯅ ꯃꯆꯥꯗ, "ꯏꯃꯥꯒꯤ ꯇꯣꯝꯄꯣ, ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯅꯦ? ꯀꯣꯟꯗꯨꯝ ꯈꯣꯏꯒꯤ ꯀꯣꯝ ꯑꯗꯨꯗꯤ ꯄꯪꯆꯥꯎ ꯆꯥꯎꯗꯕꯗꯥꯏꯅꯦ, ꯑꯣꯟꯊꯣꯛ ꯀꯨꯏꯅ ꯆꯪꯈ꯭ꯔꯦꯗ." "ꯂꯣꯏꯔꯛꯑꯅꯤ ꯃꯥ, ꯀꯨꯏꯔꯔꯣꯏ꯫ ꯃꯣꯏꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯗꯕꯅꯤ, ꯑꯌꯥꯝꯕ ꯁꯔꯨꯛꯁꯨ ꯂꯣꯏꯔꯛꯏ." ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ꯫ ꯁꯅꯥꯔꯩꯅ, "ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯏꯃꯥꯒꯤ ꯈꯨꯌꯥꯗꯒꯤ ꯁꯦꯜꯒ ꯂꯧꯊꯣꯛꯄ꯭ꯔꯣ? ꯁꯦꯜ ꯊꯝꯃꯝꯕꯅꯤ, ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ." ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯂꯥꯛꯇꯨꯅ, "ꯑꯣ, ꯂꯧꯊꯣꯛꯑꯦ꯫ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕꯁꯨ ꯑꯩ ꯑꯗꯨꯝ ꯀꯥꯎꯔꯕ." "ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯁꯦꯜꯗꯨꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕ?" "ꯇꯥꯗ ꯂꯨꯈꯣꯏꯗꯣ ꯃꯥꯅ ꯁꯦꯟ ꯆꯤꯜꯂꯤ, ꯁꯦꯟꯗꯣꯏ ꯍꯥꯞꯄꯒ ꯁꯤꯡꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯈ꯭ꯔꯕ." "ꯀꯔꯤ? ꯂꯨꯈꯣꯏ ꯍꯥꯏꯕ? ꯅꯠꯇꯦ, ꯃꯥꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯗꯥꯏꯅꯦ, ꯂꯧ ꯏꯪꯈꯣꯜꯒ ꯕꯟꯗꯥ ꯂꯧꯕꯗꯥꯏ, ꯑꯗꯨꯒ ꯁꯦꯜ ꯆꯤꯜꯂꯤ ꯍꯥꯏꯔꯤꯕꯗꯨꯕꯨ..." "ꯍꯣꯏ ꯏꯃꯥ, ꯃꯥ ꯃꯤꯒꯤ ꯂꯧ ꯑꯃ ꯂꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤ..." "ꯑꯣ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯆꯟꯅ ꯇꯥꯈꯤꯅꯤ, ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ, ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯅꯨꯀꯣ, ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯣ ꯌꯦꯡꯉꯣꯏ, ꯀꯣꯟꯗꯨꯝꯒꯤ ꯀꯣꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ, ꯃꯇꯝ ꯍꯦꯟꯈꯤꯅꯤꯀꯣ." "ꯍꯣꯏ ꯃꯥ." ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯊꯥꯗꯣꯏ ꯂꯣꯏꯅ ꯇꯥꯏ꯫ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ, "ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ, ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯃꯝꯃꯅꯤ." ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯕꯨꯡꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯆꯠ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ, "ꯏꯁ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯔꯨꯞ ꯍꯨꯟꯒꯅꯤ ꯑꯩꯗꯤ? ꯍꯣꯏꯗ, ꯅꯣꯡꯃꯗ ꯁꯣꯏꯕꯁꯨ ꯅꯠꯇꯦ, ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯥꯏꯌꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯏꯆꯥꯅ ꯃꯥꯡꯍꯜꯂꯨꯕꯁꯨ ꯅꯠꯇꯦ, ꯁꯦꯟꯗꯣꯏꯁꯨ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯨ." ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯅꯅꯕ ꯂꯩꯇꯗꯅ ꯍꯨꯜꯂꯛꯇꯕ꯫ ꯕꯤꯃꯣꯂꯥ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ, "ꯏꯆꯦ, ꯏꯆꯦ, ꯑꯣ ꯇꯥꯔꯦ ꯇꯥꯔꯦ." "ꯍꯩꯃꯥ, ꯕꯤꯃꯣꯂꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯏꯆꯦꯁꯨꯅꯦ ꯂꯥꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ." "ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦ, ꯁꯦꯜꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ." "ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯂꯥꯛꯄꯒ ꯂꯥꯛꯏꯁꯤꯕꯣ?" "ꯂꯥꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦ, ꯏꯆꯦꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ, ꯃꯔꯨꯞꯀꯤ ꯅꯤꯌꯣꯝ. ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯏꯆꯦꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ." "ꯑꯩꯗꯤ ꯃꯔꯨꯞ ꯅꯨꯃꯤꯠ ꯅꯨꯃꯤꯠꯇ ꯁꯦꯜ ꯂꯣꯏꯅ ꯄꯤꯕꯤꯔꯤꯕ ꯉꯥꯛꯇꯅꯤ, ꯏꯆꯦꯒꯤ ꯀꯥꯟꯗꯁꯨ ꯈꯨꯗꯛꯇ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯗꯨꯅꯤ." ꯁꯅꯥꯔꯩ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯅꯣꯡꯃꯇꯁꯨ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯗꯨ ꯁꯣꯏꯔꯛꯇꯕꯅꯤ꯫ ꯍꯟꯗꯛ ꯈꯛꯇ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯁꯥꯎꯅ, "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯏꯆꯦꯁꯨ ꯅꯣꯡꯃꯇꯗꯤ ꯁꯣꯏꯈꯤꯗꯕꯅꯤ, ꯍꯟꯗꯛ ꯈꯛꯇ ꯁꯣꯏꯕꯁꯤꯗ ꯑꯗꯨꯝꯅ ꯀꯥꯗꯤ ꯍꯥꯏꯅꯤ? ꯅꯪ ꯃꯁꯤ ꯃꯌꯥꯝꯁꯦ ꯉꯝꯅꯤ ꯍꯥꯏꯅ ꯃꯣꯍꯣꯔꯤ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦꯒꯤ ꯋꯥꯐꯝꯁꯤꯗꯤ ꯃꯔꯨꯞ ꯃꯆꯥꯁꯤꯡꯅ ꯍꯨꯜꯂꯛꯇꯕ ꯊꯣꯛꯑꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯨꯒꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯣ, ꯃꯁꯥꯅ ꯇꯥꯕ, ꯃꯗꯨꯕꯨꯅꯦ ꯃꯣꯍꯣꯔꯤ ꯃꯣꯍꯣꯔꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯐꯨꯒꯠꯂꯒꯦ ꯑꯗꯨꯗꯤ ꯏꯆꯦꯁꯨꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯖꯨꯔꯤ ꯑꯣꯏꯅ 200 ꯑꯃꯒ ꯍꯥꯄꯛꯄ ꯇꯥꯔꯦ." "ꯀꯔꯤ? ꯂꯨꯄꯥ 200 ꯀꯥꯏꯅ? ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ." "ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯕ? ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯍꯦꯛ ꯄꯤꯗꯕꯗꯅꯦ ꯅꯌꯨꯝꯁꯤꯒꯤ ꯖꯤꯡꯒꯁꯦ ꯐꯛꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯨ." "ꯍꯩꯃꯥ ꯍꯩꯃꯥ, ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯍꯥꯏ, ꯅꯪꯅ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯗꯅ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ? ꯉꯥꯡꯅꯤꯡꯉꯤ ꯁꯛꯅꯤꯡꯉꯤ ꯀꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ, ꯈꯪꯉꯕ? ꯏꯆꯥ ꯅꯨꯄꯥ ꯀꯧꯊꯣꯛꯑꯒ ꯅꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯏꯜꯍꯜꯂꯨꯔꯣ ꯍꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯜꯍꯜꯂꯨ ꯂꯥꯛꯑꯣ." "ꯅꯆꯥ ꯅꯨꯄꯥ ꯍꯨꯔꯥꯟꯕ, ꯁꯨꯅꯤꯡꯗꯕ, ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯉꯛꯆꯥꯎꯀꯁꯨ ꯊꯦꯛꯏꯅꯤꯅꯦ, ꯍꯥꯍꯥꯌꯨ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ." ꯁꯅꯥꯔꯩ ꯃꯆꯥ ꯄꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯁꯅꯥꯔꯩ ꯃꯐꯤ ꯁꯦꯝꯗꯨꯅ, "ꯅꯪꯒꯨꯝꯕ ꯀꯅꯥꯅꯁꯨ ꯏꯆꯥ ꯅꯨꯄꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔோ? ꯅꯈꯌꯥꯠ ꯑꯗꯣ ꯌꯨꯡꯅ ꯐꯩꯅ ꯁꯦꯠꯀꯦ ꯂꯥꯎꯅ." "ꯑꯣ ꯍꯥꯏꯔꯦ ꯍꯥꯏꯔꯦ, ꯅꯆꯥ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕ, ꯃꯤꯔꯦꯝꯗꯣ ꯍꯥꯏꯔꯦ, ꯑꯗꯨ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" ꯑꯅꯤꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯀꯟꯈ꯭ꯔꯕ ꯆꯤꯟꯒꯤ ꯂꯥꯟ ꯁꯣꯛꯅꯔꯛꯏ꯫ ꯊꯥꯗꯣꯏ ꯇꯧꯔꯤꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ, "ꯀꯩꯅꯣ ꯏꯃꯥ, ꯅꯤꯡꯊꯤ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯕꯗꯨꯕꯨ ꯃꯤꯅ ꯇꯥꯔꯒ ꯐꯖꯔꯤꯕꯣ? ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯒꯤ ꯁꯦꯜꯗꯣ ꯑꯩ ꯍꯣꯔꯦꯟ ꯊꯤꯟꯖꯔꯛꯑꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯄꯤꯔꯣ." "ꯍꯣꯔꯦꯟ ꯊꯤꯜꯂꯛꯀꯗꯕꯅꯤ, ꯊꯤꯜꯂꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯖꯨꯔꯤꯁꯨꯅꯦ ꯍꯥꯞꯀꯗꯕꯅꯤ." ꯕꯤꯃꯣꯂꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯅꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯍꯦ ꯍꯦ, ꯃꯔꯨꯞ ꯐꯥꯎꯗꯣꯛꯑꯒ ꯃꯣꯏꯅ ꯑꯣꯏꯅꯒ ꯑꯐꯥꯎꯒ ꯁꯥꯏꯅꯦ, ꯈꯪꯅꯤꯗꯅ, ꯍꯣꯔꯦꯟꯗ ꯊꯤꯜꯂꯛꯇꯁꯅꯨ." ꯊꯥꯗꯣꯏ ꯃꯃꯥꯗ, "ꯏꯃꯥꯁꯨꯅꯦ ꯏꯀꯥꯏꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯈꯪꯗꯦ,
ꯃꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯥꯁꯤꯅ ꯈꯔ ꯉꯥꯡꯉꯨ, ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯏꯆꯥꯅꯨꯄꯥꯗꯤ ꯁꯅꯥ, ꯈꯪꯉꯕ? ꯁꯅꯥ ꯃꯇꯨꯝ, ꯅꯤꯡꯊꯧ, ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯗ ꯀꯅꯥꯝꯇꯅ ꯉꯥꯡꯕ ꯌꯥꯔꯣꯏ꯫ ꯊꯥꯗꯣꯏ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯃꯥꯅ ꯈꯣꯏꯗꯧ ꯑꯗꯨ ꯆꯤꯛꯄ꯫ ꯊꯥꯗꯣꯏ ꯁꯥꯎꯅ, ꯍꯣ ꯅꯤꯡꯊꯧꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯔꯛꯄ ꯀꯥꯟꯗꯅꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤꯗꯨ ꯀꯪꯂꯣꯏꯗꯧꯔꯤꯕꯗꯣ꯫ ꯁꯅꯥꯔꯩ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯥꯕꯨ ꯀꯟꯈꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯂꯩꯇꯥꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯤꯡꯌꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯣꯌꯥ ꯇꯞꯅ, ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯔꯛꯀꯗ꯭ꯔꯥ? ꯊꯥꯗꯣꯏ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯣꯌꯥꯕꯨ ꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯖꯗꯨꯅ, ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯁꯦ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ, ꯅꯪꯁꯦ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ, ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯌꯥꯝꯅ ꯁꯥꯍꯤꯇ꯭ꯌ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯌꯥꯗ ꯃꯥꯅ ꯍꯥꯏꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯛꯁꯤꯒ꯫ ꯂꯣꯌꯥ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ, ꯑꯁ ꯊꯥꯗꯣꯏ, ꯅꯪꯁꯤꯗꯤ ꯇꯜꯂꯤꯍꯦ ꯑꯑꯣꯏꯕ, ꯕꯤꯠꯀ ꯂꯣꯏ ꯍꯥꯠꯂꯦ꯫ ꯑꯁꯦꯡꯕ? ꯑꯁꯦꯡꯕ? ꯃꯁꯛꯁꯤꯒ, ꯍꯣꯏ ꯕꯨꯡꯉꯣ, ꯅꯁꯛꯇꯨꯒ ꯈꯔ ꯆꯥꯟꯅꯕ ꯋꯥꯗꯣ ꯉꯥꯡꯉꯨ, ꯈꯪꯉꯕ? ꯃꯤꯅ ꯅꯣꯛꯇꯅꯕ꯫ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯏꯃꯥꯅꯁꯨ ꯅꯨꯄꯤ ꯊꯤꯔꯣꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ, ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯁꯨ ꯏꯅꯝꯃꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡ, ꯏꯅꯝꯃ ꯄꯨꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯒ ꯂꯩ꯫ ꯑꯩ ꯅꯣꯏ ꯇꯥꯆꯧ ꯂꯩꯕꯗꯨꯗꯅꯦ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯇꯣꯝꯄꯣꯛ ꯄꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯊꯥꯗꯣꯏ ꯇꯞꯅ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯅꯨꯄꯤꯒ ꯊꯤꯒꯗꯕ ꯃꯥꯟꯗꯦꯗ, ꯅꯨꯄꯤꯁꯨ ꯀꯣꯏꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯤ ꯀꯩꯅꯣ, ꯅꯪ ꯍꯥꯟꯅ ꯀꯣꯛ ꯍꯣꯡꯗꯣꯛꯑꯁꯦ꯫ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯀꯣꯏꯗꯕ ꯃꯥꯕꯨ ꯁꯨꯝ ꯉꯥꯏ ꯂꯩꯔꯒ ꯂꯋꯥꯏꯒꯤ ꯁꯝꯁꯦ ꯂꯨꯈꯝ ꯌꯧꯈꯤꯕ ꯇꯥꯔꯦ꯫ ꯈꯪꯗꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯁꯤꯜꯂꯛꯏ꯫ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯅ ꯉꯥꯡꯅꯕ ꯌꯥꯗꯦ, ꯃꯤꯅꯁꯨ ꯀꯩ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯩ, ꯍꯪꯗ ꯍꯪꯉꯨꯔꯕꯁꯨ ꯀꯣꯝ ꯁꯦꯡꯕ ꯆꯠꯂꯤꯅꯤꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤ, ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝ ꯄꯨꯁꯤꯜꯂꯦ ꯍꯥꯏ꯫ ꯇꯥꯆꯧꯕꯣ? ꯑꯩꯈꯣꯏ ꯇꯥꯗ ꯂꯨꯈꯣꯏꯒꯤꯅꯦ ꯍꯥꯏ ꯑꯗꯨꯁꯨ꯫ ꯇꯥꯗ ꯂꯨꯈꯣꯏꯗꯤꯅꯦ ꯁꯦꯟꯗꯣꯏ ꯆꯥꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯑꯐꯕ ꯑꯃꯠꯇꯕꯨ ꯈꯜꯂꯛꯇ꯭ꯔꯦ꯫ ꯊꯥꯗꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯣꯌꯥ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯃꯐꯝꯗꯨꯗ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯇꯥꯆꯧꯁꯨ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯆꯅꯤ꯫ ꯊꯥꯗꯣꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯉꯁꯤꯗꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯨ ꯑꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯃꯐꯝꯁꯤꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯊꯥꯗꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯉꯛꯇ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ꯫ ꯇꯝꯐꯥ ꯂꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯨꯂꯥ, ꯅꯪꯅ ꯈꯔ ꯆꯠꯂꯨꯕ ꯇꯥꯔꯦ, ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯆꯦꯛ ꯆꯦꯛꯁꯤꯜꯂꯛꯑꯒꯗꯤ ꯏꯅꯥꯎ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯀꯨꯂꯥ ꯍꯔꯥꯎꯅ, ꯏꯇꯩꯃ ꯀꯔꯤꯃꯇ ꯈꯟꯕꯤꯔꯨꯅꯨꯗ, ꯅꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯆꯠꯇꯅꯤ, ꯑꯩ ꯆꯠꯂꯨꯒꯅꯤ꯫ ꯑꯗꯨꯒꯅꯤ ꯏꯇꯩꯃ, ꯕꯣꯔ ꯃꯄꯥꯁꯨ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯏꯇꯩꯃ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯁꯦꯜ ꯊꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ, ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ, ꯏꯆꯥꯒꯤꯅꯤ꯫ ꯇꯝꯐꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯏꯇꯩꯃ ꯄꯦꯜꯂꯤ, ꯏꯅꯥꯎꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯏꯇꯩꯃ ꯄꯦꯜꯂꯤ, ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯔꯨꯒꯅꯤ ꯏꯅꯥꯎ ꯂꯩꯔꯤꯉꯩꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯇꯩꯃꯅꯦ ꯍꯟꯅꯅꯕ ꯇꯧꯔꯒꯦ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥꯗꯗꯨꯒ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯐꯒꯅꯤ ꯏꯇꯩꯃ, ꯍꯟꯕꯤꯔꯝꯃꯨ, ꯅꯅꯥꯎ ꯌꯧꯁꯤꯟꯖꯔꯛꯑꯒꯦ꯫ ꯀꯨꯜꯂ ꯑꯃꯗꯤ ꯇꯝꯐꯥ ꯁꯥꯒꯩ ꯄꯨꯟꯗ꯭ꯔꯕꯁꯨ ꯌꯨꯝꯊꯪꯅꯅ ꯂꯩꯕꯅ ꯑꯃꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯌꯨꯝꯂꯣꯟꯅꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯀꯨꯜꯂ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯗ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯨ ꯍꯦꯛ ꯍꯦꯛ ꯂꯧꯔꯔꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯒ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯉꯥꯎ ꯊꯤꯕ ꯇꯣꯝꯄꯣꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯁꯦꯜ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯖ꯭ꯋꯥꯔꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤ꯫ ꯃꯆꯜ ꯑꯃ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯕꯒꯤꯁꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯦ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯃꯔꯣꯜ ꯊꯨꯞꯇꯨꯅ ꯂꯩ꯫ ꯁꯅꯥꯔꯩ ꯆꯪꯂꯛꯇꯨꯅ, ꯐꯅꯦꯛꯇꯨꯅ ꯀꯌꯥ ꯁꯨꯔꯕ? 30 ꯈꯛꯇꯅꯤ꯫ ꯑꯣꯛꯑꯦ ꯑꯣꯛꯑꯦ,
ꯑꯗꯨ ꯃꯉꯥꯏ ꯐꯅꯦꯛ 30ꯕꯨ ꯁꯦꯠꯄ ꯌꯥꯎꯅꯗꯦꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤꯅꯦ 14 15 ꯇꯃꯛ ꯄꯨꯔꯛꯏ ꯑꯔꯩꯕ ꯈꯔꯁꯦ ꯄꯨꯔꯒ ꯂꯣꯏꯔꯦ ꯌꯥꯝ ꯄꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯅꯤ ꯍꯌꯦꯡ ꯅꯪꯇꯅ ꯁꯤꯡꯕꯗ ꯋꯥꯒꯅꯤ ꯑꯗꯨꯅꯅꯦ ꯑꯔꯩꯕ ꯈꯔꯁꯤ ꯄꯨꯈꯣ ꯑꯗꯨꯕꯨ ꯏꯃꯥ ꯅꯥꯒꯤ ꯂꯩ ꯃꯆꯥ ꯑꯃꯇꯪꯗꯤ ꯏꯃꯥ ꯈꯪꯉꯤ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯅꯥ ꯁꯥꯒꯅꯤ ꯀꯣꯝ ꯐꯪꯉꯤ ꯅꯪ ꯇꯥꯆꯧꯅ ꯉꯥ ꯊꯥꯗꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯊꯥꯗꯗꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯨꯍꯣꯡꯅꯕꯒꯤ ꯁꯅꯥ ꯁꯥꯅꯅꯕꯒꯤꯗꯃꯛ ꯂꯧ ꯏꯪꯈꯣꯜ ꯕꯟꯗꯥꯟ ꯊꯝꯕꯗꯤ ꯍꯧꯅꯗꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯅꯤꯡꯉꯣꯜꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯕꯨꯡꯁꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯅꯪꯒꯤ ꯈꯣꯡ ꯊꯥꯡꯖꯤꯟꯐꯝ ꯂꯩꯔꯣꯏ ꯅꯪꯅꯁꯨ ꯅꯪ ꯇꯥꯆꯧꯗ ꯑꯔꯩꯕ ꯑꯁꯤꯇꯪ ꯄꯨꯔꯒꯦꯅ ꯍꯥꯏꯌꯨ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯠꯂꯤꯕ ꯂꯩꯇ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ ꯑꯔꯩꯕ ꯈꯔꯁꯤ ꯄꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯒ ꯑꯣꯏꯔꯦ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯏꯃꯥ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯀꯔꯤꯒꯤ ꯁꯦꯜꯅꯣꯅꯦ ꯑꯆꯧꯕ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯆꯟꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯂꯨꯍꯣꯡꯒꯗꯕ ꯃꯁꯤꯒꯤ ꯋꯥꯁꯨ ꯅꯪꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯅꯆꯟꯁꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯋꯥꯕꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯞꯅꯤ ꯏꯆꯟꯒꯤ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ ꯀꯔꯤꯕꯨ ꯋꯥꯠꯂꯤꯒꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯄꯨꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤꯁꯨ ꯌꯦꯡꯗꯅ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯁꯦ ꯈꯤꯇꯪ ꯃꯃꯤꯡꯒꯤ ꯄꯤꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗꯅꯦ ꯃꯔꯥꯏꯅ ꯂꯩꯖꯔꯨꯔꯅꯤ ꯐꯔꯦꯅꯦ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤ ꯇꯧꯗ ꯌꯥꯗꯕꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯌꯨꯝꯁꯦ ꯋꯥꯏ ꯅꯨꯡ ꯇꯩꯅꯅꯕ ꯃꯤ ꯈꯤꯇ ꯎꯅꯔꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯇꯣꯝꯄꯣꯛ ꯉꯁꯤꯁꯨ ꯍꯟꯗ꯭ꯔꯤ ꯃꯃꯥ ꯑꯄꯪꯕꯤ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯊꯅꯝꯃꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯕꯨꯡꯒꯤ ꯃꯆꯠ ꯑꯗꯨ ꯌꯥꯝꯅ ꯌꯥꯖꯅꯤꯡꯗꯦ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯍꯥꯎ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯇꯥꯆꯧꯅ ꯆꯠꯂꯤꯕꯁꯦ ꯇꯥ ꯀꯣꯟꯗꯨꯝ ꯈꯣꯏꯒꯤ ꯐꯥꯝꯗꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏ ꯀꯔꯤ ꯅꯨꯃꯤꯠ ꯊꯥꯗ ꯂꯣꯏꯒꯗꯕꯅꯣ ꯈꯪꯗꯦꯅꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯏꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯪꯁꯨ ꯂꯨꯍꯣꯡꯒꯗꯕ ꯑꯩꯅꯗꯤ ꯇꯣꯛꯑꯣ ꯌꯨꯝ ꯀꯩꯁꯦ ꯁꯦꯝꯕ ꯌꯥꯕ ꯀꯔꯤꯅꯣ ꯁꯦꯝꯅꯅꯕ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯂꯣꯏꯒꯗꯧꯔꯦ ꯁꯤꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ ꯏꯃꯥ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ ꯍꯥꯏ ꯏꯃꯥꯅ ꯆꯠꯇꯨꯅ ꯇꯥ ꯀꯣꯟꯗꯨꯝ ꯈꯣꯏꯗ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣ ꯁꯅꯥꯔꯩ ꯉꯛꯅ ꯀꯔꯤ ꯅꯪ ꯇꯥꯆꯧꯕꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯩꯗꯤ ꯅꯍꯥꯟꯈꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯏꯃꯥ ꯆꯠꯇꯨꯅ ꯍꯪꯂꯨꯒꯦ ꯁꯦ ꯆꯥꯛꯁꯦ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯨ ꯏꯃꯥ ꯍꯪꯉꯨꯒꯦꯀꯣ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯈꯣꯡꯒꯨꯜ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂ ꯃꯥꯜꯂꯦ ꯁꯅꯥꯔꯩ ꯀꯣꯟꯗꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯟꯗꯨꯝ ꯅꯪꯕꯨ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ ꯏꯅꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯀꯣꯟꯗꯨꯝꯒꯤ ꯃꯃꯥ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ ꯀꯣꯟꯗꯨꯝꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ ꯀꯣꯟꯗꯨꯝꯒꯤ ꯃꯃꯥꯗꯨ ꯇꯟꯅ ꯂꯩꯇꯦꯗ ꯏꯆꯦ ꯍꯟꯖꯤꯜꯂꯛꯇꯕꯕꯨ ꯀꯨꯏꯔꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯏꯆꯦ ꯅꯈꯣꯏꯒꯤꯗꯨꯗꯤ ꯍꯟꯖꯤꯜꯂꯛꯄ꯭ꯔꯥ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯏꯆꯦ ꯂꯣꯏꯔꯦ ꯃꯥꯡꯉꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯏ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯕꯁꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯅꯤ ꯍꯣꯏꯅꯦ ꯃꯗꯨꯅꯤ ꯏꯆꯦꯅ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯗ ꯀꯣꯟꯗꯨꯝ ꯃꯈꯣꯏꯒꯤ ꯀꯣꯝ ꯁꯦꯡꯉꯦ ꯍꯥꯏꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ ꯀꯣꯝ ꯁꯦꯡꯕꯒꯅꯦ ꯍꯥꯀꯨꯝ ꯑꯃꯅ ꯂꯣꯏꯈ꯭ꯔꯦ ꯉꯥ ꯐꯥꯎꯕ ꯃꯆꯥ ꯂꯧꯕ ꯌꯥꯔꯛꯀꯗꯧꯔꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯀꯗꯥꯏꯗ ꯑꯣꯏꯔꯤꯅꯤꯒꯦ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯊꯤꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯅꯤꯗꯅ ꯐꯅꯁꯨ ꯍꯥꯏꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯁꯅꯥꯔꯩ ꯃꯊꯥ ꯁꯥꯅ ꯑꯋꯣꯏꯕꯔꯃꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯇꯣꯝꯄꯣꯛꯇꯣ ꯂꯨꯈꯣꯏꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯨꯏ ꯍꯥꯏꯕꯅꯤ ꯂꯨꯈꯣꯏꯅꯅꯦ ꯏꯪꯈꯣꯜꯂ ꯀꯣꯝꯂ ꯑꯃ ꯂꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯅꯥꯔꯩ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯁꯅꯥꯔꯩ ꯁꯣꯔ ꯐꯨꯟꯀꯠꯂꯛꯏ ꯑꯩ ꯆꯠꯂꯒꯦ ꯃꯥ ꯍꯜꯂꯛꯄꯒꯅꯦ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩ ꯆꯠꯂꯦ
ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯊꯥꯖꯗꯕ ꯄꯥꯎ ꯃꯇꯧ ꯑꯗꯨ ꯀꯣꯛꯊꯛꯇ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯏꯁ, ꯂꯣꯏꯔꯦꯗꯅ ꯑꯩ ꯂꯣꯏꯔꯦ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯁꯅꯥꯔꯩ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯊꯥꯗꯣꯏ ꯊꯣꯔꯛꯇꯨꯅ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯏꯃꯥ ꯂꯣꯏꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥ ꯂꯧꯗꯨꯅ ꯇꯧꯔꯤꯕꯅꯣꯅꯤ ꯁꯤꯕꯣ? ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯤꯡꯅ, ꯏꯃꯥ, ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ? ꯃꯤꯐꯠꯇ, ꯁꯤꯒꯩꯖꯟ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕ ꯇꯥꯔꯦ꯫ ꯏꯃꯥ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ? ꯃꯤꯒꯤ ꯁꯦꯜꯅ ꯏꯃꯨꯡ ꯑꯁꯦ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ, ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯏꯪꯈꯣꯜꯁꯦ ꯃꯤꯒꯤ ꯅꯃꯥꯗ ꯄꯥꯟꯈꯤꯒꯗꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯁꯤꯕꯨ ꯍꯟꯊꯍꯜꯂꯈꯤꯁꯅꯨꯃ, ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯈꯤ ꯉꯁꯤꯗꯤ꯫ ꯁꯅꯥꯔꯩ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯖꯒꯠ ꯄꯨꯝꯕꯒꯤ ꯁꯥꯞꯅꯤ ꯃꯥꯅ ꯀꯠꯂꯤꯕ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯂꯥꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯞꯅꯈꯤꯕ ꯇꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯅ ꯉꯜꯂꯤ ꯂꯨꯈꯣꯏ ꯃꯍꯥꯛꯇꯨ ꯂꯩꯈꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯁꯅꯥꯔꯩ ꯂꯨꯈꯣꯏ ꯎꯕꯗ ꯄꯥꯈꯠꯅ, ꯂꯨꯈꯣꯏ, ꯀꯔꯤ ꯂꯩꯔꯦ? ꯏꯇꯩꯃ, ꯇꯣꯝꯄꯣꯛꯄꯨ ꯂꯩꯌꯦ, ꯇꯨꯝꯕꯕꯨ ꯍꯧꯒꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯅꯥꯎꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ? ꯏꯇꯩꯃ, ꯅꯅꯥꯎꯁꯤ ꯃꯇꯥꯡꯕꯨꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯗ ꯌꯥꯗꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯩꯃ, ꯋꯥꯁꯦ ꯇꯣꯝꯄꯣꯛ ꯌꯥꯎꯔꯒ ꯍꯣꯏ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨ, ꯏꯇꯩꯃ ꯀꯧꯊꯣꯔꯛꯀꯦ꯫ ꯇꯣꯝꯄꯣꯛ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯊꯣꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯄꯨꯜꯂꯔꯦ꯫ ꯂꯨꯈꯣꯏ ꯂꯩꯈꯥꯗꯨ ꯐꯥꯛꯇꯣꯛꯇꯨꯅ, ꯌꯦꯡꯉꯨ ꯇꯣꯝꯄꯣꯛ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯇꯥꯔꯤꯛꯀ ꯀꯣꯟꯅꯅ ꯌꯥꯎꯔꯤꯕꯁꯦ, ꯃꯁꯤ ꯄꯨꯟꯅ ꯂꯨꯄꯥ 3,340 ꯁꯨꯔꯦ꯫ ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ? ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯩ ꯃꯥꯗꯤ ꯋꯥꯟꯊꯈꯤꯒꯗꯧꯔꯦ꯫ ꯇꯣꯝꯄꯣꯛ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯇꯣꯝꯄꯣꯛ ꯉꯛꯅ, ꯗꯥꯗꯥ, ꯀꯔꯤ? ꯑꯩꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯅꯪꯅ ꯖꯨꯋꯥꯔ ꯁꯥꯟꯅꯐꯝꯗ ꯂꯧꯈꯤꯕ ꯃꯆꯤꯠ ꯃꯌꯥꯝ ꯑꯗꯨ, ꯃꯁꯤ ꯀꯝꯗꯧꯁꯦꯕ? ꯁꯅꯥꯔꯩ ꯃꯆꯥꯗ ꯁꯥꯎꯅ, ꯍꯥꯏ, ꯁꯤꯒꯩꯖꯟ, ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ, ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯀꯅꯨ꯫ ꯃꯤꯐꯠꯇ, ꯅꯪꯗ ꯁꯤꯔꯣ, ꯍꯌꯦꯡꯇ ꯉꯥꯏꯔꯦ꯫ ꯅꯆꯟ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯐꯤ ꯐꯅꯦꯛ ꯑꯃ ꯐꯥꯎꯕ ꯁꯦꯠꯇꯅ ꯇꯨꯡꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤ ꯄꯨꯁꯤꯜꯂꯝꯕ꯫ ꯅꯪ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣꯅꯦ ꯃꯤꯐꯠꯇ? ꯁꯅꯥꯔꯩ ꯃꯆꯥꯗꯨꯗ ꯀꯞ ꯂꯥꯎꯗꯨꯅ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯦꯞꯂꯛꯇꯦ꯫ ꯊꯥꯗꯣꯏꯅ ꯑꯣꯏꯅ, ꯗꯥꯗꯥ, ꯁꯦꯟꯐꯝꯁꯦ ꯀꯝꯗꯧꯁꯦ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯋꯥꯗꯤ ꯊꯥꯗꯣꯏ, ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯕꯁꯨ ꯌꯥꯏ, ꯃꯗꯨꯗ ꯌꯥꯝꯅ ꯌꯥꯝꯈꯤꯕꯁꯤꯗ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯦල් ꯑꯁꯤꯗꯤ ꯁꯦꯜꯂꯦꯞ ꯈꯛꯇꯅꯤ, ꯁꯦꯟꯗꯣꯏꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯁꯅꯥꯔꯩ ꯑꯃꯨꯛꯁꯨ, ꯀꯔꯤ? ꯁꯦꯟꯗꯣꯏꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕ? ꯁꯦꯟꯗꯣꯏꯅ ꯀꯌꯥꯅꯣ ꯂꯨꯈꯣꯏ? ꯏꯇꯩꯃ, 1.5 ꯈꯛꯇꯅꯤꯗ, ꯃꯤꯉꯣꯟꯗꯗꯤ 2 ꯂꯧꯕꯅꯤ꯫ ꯏꯁ, ꯂꯣꯏꯔꯦꯗꯅ, ꯍꯩ, ꯁꯤꯒꯩꯖꯟ, ꯅꯪꯉꯣꯟꯗꯒꯤ ꯂꯨꯈꯣꯏꯅ ꯁꯦꯜ ꯂꯧꯈꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯦꯟꯗꯣꯏ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯂꯧꯔꯕ? ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯥꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ, ꯏꯇꯩꯃ, ꯁꯨꯝꯗꯧꯔꯁꯤ, ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯀꯗꯕ꯫ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯏꯪꯈꯣꯜꯕꯨ ꯑꯣꯏꯔꯣ ꯀꯔꯤꯅꯣꯃ ꯇꯥꯟꯅꯔꯁꯤ, ꯑꯊꯨꯕꯗ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏꯗꯣꯏ꯫ ꯍꯣꯏ ꯏꯕꯨꯡ, ꯏꯇꯩꯃꯒ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯌꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯈꯟꯅꯖꯔꯛꯈꯤꯒꯦ, ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯂꯨꯈꯣꯏ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯑꯗꯨ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯗꯨ ꯊꯥꯡꯒꯠꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯇꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯊꯥꯗꯣꯏꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯕꯨꯡꯒꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯊꯥꯗꯣꯏ ꯀꯥꯗꯨꯗ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩ꯫ ꯂꯣꯌꯥ ꯆꯪꯂꯛꯇꯨꯅ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯍꯣꯏ,
ꯑꯩꯅꯕꯨꯗꯤ ꯅꯪꯒꯤꯅ ꯅꯤꯡꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯑꯗꯨ ꯄꯦꯊꯔꯛꯏ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯌꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯦ꯫ ꯂꯣꯌꯥ ꯊꯥꯗꯣꯏꯒꯤ ꯑꯋꯥꯕ ꯄꯨꯔꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯊ꯭ꯔ ꯃꯥ ꯈꯪꯗꯦ꯫ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯗꯣꯏꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯄꯤꯔꯒ ꯁꯦ ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩ? ꯊꯥꯗꯣꯏ ꯃꯌꯨꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯛꯏ꯫ ꯂꯣꯌꯥ ꯑꯁꯥꯡꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯨꯔꯁꯤ꯫ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯊꯥꯗꯣꯏ ꯍꯦꯟꯅ ꯀꯞꯂꯛꯇꯨꯅ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯏꯃꯥꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯃꯊꯥꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯊꯃꯣꯏ ꯐꯥꯎꯅ ꯀꯞꯆꯔꯛꯏ꯫ ꯃꯁꯤꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ꯫ ꯃꯄꯥꯝ ꯂꯝꯗꯝꯅ ꯋꯥꯅ ꯅꯪꯅ ꯂꯩꯍꯧꯕ ꯎꯔꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤꯗ ꯈꯟꯕꯗ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯐꯪꯖꯗꯦ꯫ ꯉꯁꯤꯗꯤ ꯀꯣꯟꯗꯨꯝ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯀꯣꯟꯗꯨꯝꯅ ꯇꯣꯝꯄꯣꯛ, ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ꯫ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯄꯥꯊꯣꯛꯅꯔꯁꯦꯅ ꯂꯥꯛꯏꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯉꯥꯎꯔꯤ꯫ ꯁꯅꯥꯔꯩ ꯊꯣꯛꯂꯛꯇꯨꯅ ꯀꯣꯟꯗꯨꯝ, ꯅꯪꯒꯤꯅ ꯀꯌꯥ? ꯏꯅꯦ, ꯑꯩꯒꯤꯅ 2,250 ꯈꯛꯇꯅꯤ꯫ ꯅꯪꯒꯤꯁꯨ ꯌꯥꯝꯗꯦꯗ꯫ ꯌꯦꯡꯉꯣꯏ, ꯂꯩꯔꯤꯕ ꯂꯧ, ꯀꯣꯝ, ꯏꯪꯈꯣꯜ ꯑꯁꯦ ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒ ꯆꯥꯅꯕ ꯂꯣꯏꯅ ꯂꯧꯅꯈ꯭ꯔꯣ꯫ ꯀꯣꯟꯗꯨꯝ ꯃꯥꯗꯤ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯅꯥꯔꯩ ꯃꯥꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯃꯟꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯗꯨꯝ ꯍꯔꯥꯎꯅ ꯏꯅꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯗꯤ ꯏꯪꯈꯣꯜꯗꯤ ꯄꯥꯝꯖꯗꯦ꯫ ꯀꯣꯝꯗꯣ ꯑꯩꯒꯁꯨ ꯅꯛꯅꯖꯩ꯫ ꯑꯗꯨꯅ ꯁꯦꯜ ꯑꯗꯨꯒ ꯆꯥꯅꯕ ꯃꯆꯦꯠ ꯑꯃ ꯀꯔꯤ ꯑꯃ ꯍꯦꯛꯇ ꯃꯤꯡ ꯑꯣꯟꯁꯤꯟꯅꯔꯁꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯟꯗꯨꯝ, ꯇꯣꯝꯄꯣꯛ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ꯫ ꯅꯪꯅ ꯁꯦꯜ ꯂꯩꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯂꯕꯁꯨ ꯌꯥꯒꯅꯤ꯫ ꯏꯅꯦ ꯏꯕꯦꯝꯃ, ꯍꯌꯦꯡ ꯑꯃꯤꯟꯒ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯌꯧꯖꯈ꯭ꯔꯒꯦꯀꯣ꯫ ꯄꯥꯎꯗꯨ ꯊꯥꯗꯣꯏꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯦ꯫ ꯊꯥꯗꯣꯏ ꯂꯣꯌꯥꯒ ꯍꯧꯅꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯏ꯫ ꯂꯨꯈꯣꯏ ꯑꯃꯗꯤ ꯀꯣꯟꯗꯨꯝꯁꯨ ꯆꯦ ꯆꯥꯡ ꯑꯃꯤꯟ ꯄꯨꯗꯨꯅ ꯃꯥꯒꯤ ꯑꯇꯥꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅꯕ ꯂꯝꯁꯤꯡ ꯑꯗꯨ ꯂꯧꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯋꯥ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯃꯟꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯥꯖꯔꯦ꯫ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯎꯕꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ, ꯏꯆꯥꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯃꯥ ꯑꯩꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯍꯧꯖꯤꯛꯇꯃꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯥꯗꯣꯏ, ꯅꯕꯨꯡ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯇꯅ ꯑꯩꯅ ꯈꯜꯂꯨꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯒꯤ ꯃꯤꯠꯇ ꯇꯥꯔꯤꯕ ꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯁꯣꯏꯗꯅ ꯍꯟꯖꯤꯜꯍꯟꯈꯤꯒꯅꯤ꯫ ꯂꯣꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯌꯥ, ꯏꯆꯟꯒ ꯏꯃꯥꯒꯕꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯉꯁꯤ ꯃꯤꯅ ꯂꯧꯈ꯭ꯔꯤꯕ ꯂꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯔꯣꯏ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯏꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯅꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ? ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯀꯞꯍꯧꯔꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯔꯩ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯥꯅ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟꯒꯤ ꯑꯁꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯀꯤꯟꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯀꯌꯥꯗ తాꯊꯤꯈꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯉꯁꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯒ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ ꯂꯦꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫